mayam punung pu sanji saramana taram noksari movie story Manipuri ngasi pudun laksari film asigi maming Red masi 2018 gi March da release tawkhiba crime action category gi Indian movie amani film asigi ani suba saruk oiriba Red part 2 hariba film asiso handak te kui dringi da release tawkhrabani soidnamaki channel isda mathang manau naina explain tawjarake haibo wafam su thamjari Red hariba movie si asem gwari de yumpham orga namkhiba film amani masina phangkhiba rating singdi IMDb da tengi manung 7.4 gi rating phangi Rotten Tomatoes da 67% gi fresh oi Google users na 80% gi like piro film amani movies gi director Rajkumar Gupta writer na Ritesh Saha aduga producer na Abhishek Pathak amadi Kumar Mangat na oi film si number da sangkhiba senpham na crore ni phurom ni hairi aduga film si na tankhiba box office collection gi senpham na crore 183 rom tan mangam khre hairi Maroi basaktam langli basingdi film sigi main protagonist Ame Patnaik ki saktam da maming lerba actor Ajay Devgan Malini ki saktam da Ileana D'Cruz Lalan Sudhir ki saktam da Amit Sial aduga film sigi main antagonist Rameshwar Singh ki saktam da maming lerba actor Saurabh Shukla Pare mayam ai huzik film sigi wari li bahuzarage aina haibada soikibalan ki bamadi si thobu yaw matam da mayam dangak piu haiba phum thamjari Movies gi ahu sin makta do phangli basi Kos Mulo Danda hariba ek si karino haibadu mayam da khangali ek si gi matung inadi leiba amagi leiriba lanmi singdagi leibak tu gi lan thumne hena maru oi haiba wafam si sauda bu khonjel mana phongdoktuna film yangliba khoida khangali masi matung do uleli basi Uttar Pradesh ki Lucknow dani matamna 1981 dani Deputy Commissioner of Income Tax Officer ama oiriba Ame Patnaik haribu nupasi yamna nganna mamni tawringi matamdagi hawtuna iruza maitha zaraga magi duty chatna nabagi damukta sem saribani Tanjasta magi nupi Malini di tumba hogatri Nakalamdana Income Tax Department your officers da nongan phatringi matamasdigi hongna department asigi hek leiribu employee khudimak mafamsida thunglare masigi maramdi yum amada makhoina yamna chauna rate chathagadaba thabak ama leibadagini mafamsida makhoina ngairibasi Ame Patnaik hariba makhoigi deputy commissioner duna lakpa ngairibani Hojek mafamsida Ame Patnaik haribu nupasi yausilakpadagi leiramniba officer khudimak chatnabagi damakta sem sanakre yamlabu police ki team amsu yauribani Matosumna makhoi kangbu si masing yamlabu gari sing thodokna duna sanakre Tanjasta aronba paumi oibu nupa mafam dun leibasi uba phangi gari sing thodokre haibasi mani ingit tawduna atop nupa ani badamu khangankre masdigi nupa ani sina gari sing si karma maikai da satchibano haibadu khangdokna bagi damakta building mathak is sialaga tana duna yenglibani asomna gari sing sina satchibu maikai sinu pasna khangdoklo matungda yamna yang sensilaktuna telephone booth amati sensilaktuna call tawraga pau pikre man hairi gari sing sina satchibu si oirom thangba lambi dani sab sab maikai khangdokna bagi damakta lambi da leiba kanagumba paumi amada mu hangu ai yoiba motadi makhoina satlibusi Banaras ki maikai da mali Matosunu mana pau pikibadagidi Banaras ki maikai da leiba office singi aronba se sangsing hondokna duna thaidokna ba honari asumna utpagaloinana film asigi title oiriba Red haibasi thadun song thorakle masigi matungda ulelibasi thamagi mamanga thoki wari hangatuna khoidu ulai mafamna Uttar Pradesh ki Lucknow dani Ame Patnaik haribu nupasi mangoni invite tawrakhiba function ama yauna nabagi damakta ma huzik club amagi manungda sangsilagli tawbudu mafamsida leiramliba security singna khongup tongaktaba sandal tonglaga lakpa midi sangba yaro haiduna thingba pire musda amena nok phet tawraga India Machana Club sing the Sangba Yana Nabagidamata, Mahatma Gandhi Nadi, Makong the Karimata Tonga Daudana, Sahi Kyangai Duna Kangalakiban. Adubunga City, Sandal Tongalak Baibu, Club the Sangba Yaro had nothing but Piraban. Security Asina, Masi Club Asigi rule Nisa, Maramadai Bungapigan. Amena Kumi, Masigi the Mutang on the Karimata Shawning Malate, Maramdi, ruling Nagna Salibado, Madugidamata in Mutagani. Masharam Mahakma Maile Dunum Chakre. Tanjasta, Chanjao private businessman or Mr. Bazas Tolotuna Mebukore. Aduga sensilaktuna hanglai kaida bu yawrugi sar amena khumi rule thugai ba haibse aidi pamde aduga kaidung da so aina tawrakte mastigi bazas na security sings to onsilaktuna sar bu kanana thing pibuna haiduna sauna hangli masna amena noktuna ngasi amuk na hongna na khongup tongba mina sandal tongba mi bu thing ba haibu thole aduga masigi dem taingon da kan sauning ba laite aduna matung da muk thengnar se ai ngasi gi ona di yum dhan khrage mastigi bazas na matau karam na dum na sana hekta mafam stigi han khiga dawri bano aini invite tawzarga sar bu kaujabani Amena, rule Tugaiduna Sandal Tolman the Sang Bahibs the Kadunga in a Toroi. Aduga, Yum Sumapams the Giama Labli, Maramadana Mohana Kong Tonga Lak to Suai Toleroi. Adanga see you in a day yum the Hankrage. Mazas Nahiri, Aigidukan in a Nangalay, Sargi the Mak in a Kongupam order Tokrage. Asum Naibu Kai Pirgas at Pikinu Hydran Yamanakan Pongoli. Mastigi Amena Suman Harry Wapams the Are. Masing Matunda Amena, Mangon the Pirli Kongupasigi Mamalo in a Pishapu to Piri. Bazas haribu nupasna di paisa lauroi sargi tamakta khudol pot oina pibani haiduna yamna kana phongdolibani adu amena noktuna government officer magi mafamda khudol pot haibase corruption tawbuga chapmani maramaduna ina piribu khongpi mamal se adomna loshin bigadabani
अदु बजाजनती पैसा लो हाइबि याद्रे अमेना नोक्तुना हाइरि करिगुम्बा इना मिंगोंदगी खुदोल पोटसिंग लौरम बतारबदी मफम अमदगी मफम अमदा ट्रांसफर होंगदुना पोचे योम योमदुना मफम होंगदुना चलमलिबा से तौरम लोय अदुना खोंगुबसिगी असेंग ममल दोदो मलौबियु लुपा कुन माथोय फावबुदे अइना पीबा ngamgani मसिदगी हेनदे अइ पीबा ngamloy mayamda bhap tana bhaijarangge film stu uli matam si 1980 gi matamni maramadona khongup ki mamal lupa kun ma thoi haina phongdok ibani tanjas tu tunglomdagi rameswar singh hairiba mp oribunu pasan noktuna hairi lawsilu mr bajaj thamoi senga tanjaba magi paisani kanana khangani matungda amuk lawge haibada phangdabu su yaribani masda mena nok phet tawdun khumlai adomna phongdok piriba wafam san takpadi sarasda puksel sengba migi masing asi aduki mati gwat le haibaduni रामेश्वर नोक्तुन खुमलाई पुक्सेल सेंगबा मिगी मसिंगबुदी यामलई तबुदु मखोय सिंगदो आइगे थेंगाइना बदि ngamde अमेना ओ अदु एरगदि फारे आइगे सोइदन थेंगाइना रनी अजुमा नोक्तुन फोंगदोकपग लोइना नाय हैंडशेक तौनरी नाकलदगी बजासना हाइरि सारामे महाकसे ताउजी हारिबु नुपा अदुनी मयामदा भाप ताना हाइजरंगे रामेश्वर सिंह हारिबु नुपा सिगी ममिंगसी मयामनि काइ खुमनबु उटपग लोइना ना ताउजी हाइना कौनै बजाज मखा तारई महागसे अखोगी लमदम सिगी ओइनदी ख्वाइदिगी चावबा हाइदना हेक हाइगे तौबगा अमेन मखा तारई जमींदार ठिकादार बिजनेसमैन सही अहुम लोम एमपी ओइरगली एमएलए यांखै माथोने माबु सपोर्ट तौई नुंगतीगी खबर पाबा अमदि मैगजीन पाबना मागी हॉबीनी मी अमना ताकत्रगसो अदोंगी मरमददि अइना सिटनाना खंगी मसिगी मतुंगदा अमेना खोंगुपकी ममल सिपिसिले मिस्टर बजाज न नोक्तुना हाइरि पुंसिसदा हान बोयना गवर्नमेंट ऑफिसर मना इंगोंदगी पैसा लौबु तौदना मान ओइना पिथोकपा हाइबदो इफमदा थोकलेरे हाइदना नोक्तुना फोंगदोकपग लोइना पैसा सिलौसिले मसिगी मतुंगदा मखोय फमिनादुना ड्रिंक थकली तंजासदा ngakli wafamdi atei famliba singsinadi mamal atangba drink thai tawdu ba amedi mamal ahongba drink ma thakna nabagi dum thairi masi uda tawji hari mun pasu ngakni yenglai to Mr. Bajaj na hairi karino sar amena tawiri budu adomi damakta khoina special oiba drink sing thamlibani amena kumi mamal piduna leiba ngamba pot adu khaktang aina sinai maramaduna aina leiba ngamloidaba atang mamal gi drink adu de aina thakpa pamde masi haraduna magi drink si thakli magi wafam sidar ka tawji singakna mangona munni yengaga lai मथंगी सिंदना नुमिदांगी मतमनी अमे हरिब मिसक सियामना सुम तौब इनकम टैक्स ऑफिसर अमनी मरमदना याम तोयन तोयन ट्रांसफर की ऑर्डर थोक्तुना पोस्टिंग मफम सि होंगदुना चली नौना होंगलपद गारिब मागी भारागी युमस्त संगसिलगली हौजेक मागी नुपी मालिनी हरिब सि उबु फंगी का मनुंग सिबु कोइले लेदुना मेनी येंगलगा हरि नंगदी याम थुना पोचै सिंग सि लोइसिनदुना बु थममले हौजेक मालिलीना हरि आइगी इमुंग मनुंगना साउर साउर मंगलान क्या मंगखिबनी आइबदि इनकम टैक्स ऑफिसर अमदलु होंगलबनिना आइ सियाम नु आइ आइफनो पालनी हाइदुना अदुबु नंगदी अचुम चलीबनी हाइदुना नसागी तोलपतगी हेनबा तोप पैसा मत फंगदे मजदा मेना मदुगी दमक थमोइद निंगमदबु पोकलिबरा हाइदुना हंगी तंजास्ता मालिनीना यूनम नमी हाइदुना गांगसिलगले अदुगा मनम कोकनबगी दमक इलाइसी चाननबसु पिसिलगले मफमसदा मखोयनी सि फागी जुगाई तौनदुना याम नुंगसिनन सुपुल्ली अदुगा मखोयनी गी ओइबे यामना फजरबा लब सोंगम सुसंगमिनारे मसिग मतुंगदा मखोयनीना लखनऊ गी फजब फजब मफम सिंग खन खनदुना कोइबा सतमिनारी मथंगी सिंदना अमे पटनायक सी माना नौना थौपुगदबा इनकम टैक्स डिपार्टमेंट की ऑफिसर्स तलागली कामनुंग सिदा संगसिलकपदा हानदगी सीनियर ऑफिसर ओइना थौपुरिबा ललन सुधीर हाइबु नुपासी थेंगनरे माना हाइरि सर आइगी मिंग ललन सुधीर कौई सीनियर असिस्टेंट इनकम टैक्स ऑफिसर ओइना थबक पुबनी महागसना मुक्ता यादव असिस्टेंट इनकम टैक्स ऑफिसर ओइना पुबनी अदुगा महागसना मिस्टर सतीश मिश्रा ngasi खक्तदा इंस्पेक्टर ओइना मफम सिदा जॉइन तौरकपनी असुमना लेडी स्टाफ सिंग सिगी मसक ममिंग अमेदा फोंगदोकना खंगली हौजेक अमेना हाइरि इना खुनबल लन थुंगी मपु ओइबा मिगी मसिंग दे असुम असुम हेंगलगली तबुदबु टैक्स कलेक्शन की चांगदी मसिंग हेंगलकते सतीश ना हाइरि मसिगी मरमदी गवर्नमेंट एम्प्लॉई ओइबसिंग मदि चाउना फैक्टरी हांगबा बिजनेसमैन सिंग खक्तनी चांग नायना टैक्स थिदोलिबसि अरोन बद लन थुम पैसिलिबसिंग स्ति टैक्स मत थिदोकते अमेना नंगना हाइरि वाफमदु याम सुमी अदुबु इनकम टैक्स डिपार्टमेंट ना तुमिना लेथोकलोइदबनी लमदमसिदा कना कना अरोन बद लन थुम पैसिन बनो हाइबदु यामना कुमना थिगलब मतुंग मदुबु फाना होनगदबनी मसिना आरानब तौरिबिसिंग अदुबु वारकपगी तांजा अमा लौगदरिबनी हाइबदि इनकम टैक्स डिपार्टमेंट अखोइसे तुमिना लेथोकते हाइबदु मखोइदा खंगनगदबनी असुना हरलिबा अमेगी वाफमसिदा ललल हारिबु नुपासि थमोइद पाखटपमदि फावी असुना हरमगा अमे सीमागी का संसिनखी तंजास्ता ललन नमागी स्टाफ सिंगस्ता हाइरि नखोइ करिमत पाखलुनु हांगदोकबदा गारिबा सोदागी बोतल गुम्बनी अहानबदि यामना एनर्जेटिक ओइना उगनी तबुदु मतम खरा लेरगा दुम इंथखरगदबनी मसिगी दमकता करिसु खल्लुनु अदु मान हारि वाफमसे अमेना ताथोखरे मसदगी ममाइ लेदुना अमु हन्न ललन निमनाक्ता मा संसिलगले माबु उदा ललन स्पाखतन होगलै हौजेक अमेना मांग लेरिबा मैगजीन म पाइखतुना हाइरै था अनिगी ममांगदा आई अमदि आईएएस ऑफिसर ओइबा नुपा अमगी मथक्ता पुनसिवारी इखिबनी येंगु मैगजीन अदुगी कवरदा आइगी फोटोसु यावरिबनी सही तरेट की मनुंगदा निफुग मापलक आईसी ट्रांसफर सथिरबनी हौजेक ललनगी थमोइदा पाखतपम फावरे अमेना मखा तारी यांखैरक सुब ट्रांसफर अदु हेक सत्रिबा मखैदी अइना हौजेक एनर्जेटिक ओइरिबा सिग चप मानना मखा सथना थबक तौखिनी हाइबा वाफम से अदोम खंगबियु असुन हरकुस द ललन सि काइबा फावरे मसयारम लगा अमे सिमाई का त संसिनख्रे
ꯍꯧꯖꯤꯛ ꯂꯂꯟ ꯑꯁꯤ ꯇꯧꯐꯝ ꯈꯪꯗꯅ ꯏꯀꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯂꯟ ꯑꯁꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯀꯔꯤ ꯄꯥꯎ ꯂꯩꯔꯕꯒꯦ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟ ꯑꯣꯏꯕ ꯅꯨꯄꯥꯁꯤꯅ ꯍꯪꯂꯛꯂꯤ ꯂꯂꯟꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯗꯤ ꯑꯣꯏꯔꯦ ꯇꯧꯕꯇꯕꯨ ꯊꯩꯗꯣꯛꯄꯗꯤ ꯌꯥꯒꯅꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯚꯥꯔꯒꯞ ꯑꯁꯤ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯂꯂꯟꯅ ꯃꯈꯥ ꯇꯥꯔꯤ ꯌꯥꯝꯅ ꯁꯥꯊꯤꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯏꯟꯀꯝ ꯇꯦꯛꯁ ꯑꯣꯐꯤꯁꯥꯔ ꯑꯃꯦ ꯄꯇꯅꯥꯌꯛ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯥꯛꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯀ꯭ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯆꯞꯈꯠꯇꯨꯅ ꯐꯥꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯃꯁꯤꯗ ꯚꯥꯔꯒꯞꯅ ꯈꯤꯇꯪ ꯃꯥꯡꯖꯧꯅꯅ ꯄꯥꯎꯁꯤ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯩꯁꯤꯜꯂꯛꯂꯤ ꯂꯂꯟꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯗꯛꯁꯤꯅꯥ ꯆꯥꯎꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ 50% ꯑꯗꯨꯒ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ 50% ꯑꯃꯒ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯁꯥꯔ ꯑꯃꯦꯅ ꯔꯦꯠ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯍꯥꯟꯅ ꯅꯪꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯀꯅꯤ ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝꯗꯤ ꯂꯂꯟ ꯁꯨꯙꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯀꯔꯞꯁꯟ ꯇꯧꯕ ꯏꯟꯀꯝ ꯇꯦꯛꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯈꯅꯧꯒꯤ ꯐꯖꯕ ꯃꯐꯝꯁꯤꯡ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡꯗ ꯑꯃꯦꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯇꯦꯂꯤꯐꯣꯟꯒꯤ ꯔꯤꯡ ꯑꯁꯤ ꯀꯟꯅ ꯈꯤꯡꯂꯛꯏ ꯑꯃꯦꯅ ꯄꯥꯏꯈꯠꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯛꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯗꯣꯝ ꯑꯃꯦ ꯄꯇꯅꯥꯌꯛ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯑꯃꯦꯅ ꯈꯨꯝꯃꯤ ꯍꯣꯏ ꯃꯥꯅꯤ ꯑꯗꯣꯝ ꯀꯅꯥꯅꯣ ꯇꯧꯕꯇꯕꯨ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯀꯣꯜꯁꯤ ꯊꯝꯈ꯭ꯔꯦ ꯃꯁꯤꯗ ꯑꯃꯦꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯦ ꯇꯦꯂꯤꯐꯣꯟ ꯊꯝꯂꯝꯂꯒ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯕꯒ ꯑꯃꯨꯛꯀꯁꯨ ꯔꯤꯡ ꯈꯤꯡꯖꯤꯜꯂꯛꯂꯦ ꯑꯃꯦꯅ ꯄꯥꯏꯈꯠꯇꯨꯅ ꯑꯗꯣꯝ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯛꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯇꯦꯛꯁ ꯊꯤꯗꯣꯛꯄ ꯇꯧꯗꯅ ꯌꯥꯝꯂꯕ ꯂꯟ ꯊꯨꯝꯁꯤꯡ ꯄꯩꯁꯤꯟꯕꯒꯤ ꯑꯔꯣꯟꯕ ꯄꯥꯎ ꯑꯃ ꯑꯩꯉꯣꯟꯗ ꯂꯩ ꯃꯁꯤꯗ ꯑꯃꯦꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯍꯌꯦꯡ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯌꯨ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯑꯩ ꯑꯣꯐꯤꯁꯇꯗꯤ ꯂꯥꯛꯄ ꯌꯥꯔꯣꯏ ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯗꯥꯏꯗ ꯎꯅꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯔꯛꯎ ꯁꯛꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯦ ꯑꯁꯤ ꯉꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ ꯍꯧꯖꯤꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯎꯅꯕꯒꯤ ꯃꯍꯨꯠꯇ ꯍꯌꯦꯡ ꯎꯅꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯁꯛꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯥꯝꯂꯒꯗꯤ ꯍꯧꯖꯤꯛꯃꯛ ꯎꯅꯒꯗꯕꯅꯤ ꯆꯟꯗ꯭ꯔꯤꯀꯥ ꯗꯦꯕꯤꯒꯤ ꯃꯟꯗꯤꯔꯗ ꯍꯧꯖꯤꯛꯃꯛ ꯂꯥꯛꯄꯤꯌꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯦꯅ ꯆꯤꯡꯅꯕ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯤꯕꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯂꯤꯅꯤꯅꯁꯨ ꯇꯥꯔꯤꯕꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯔꯦ ꯑꯃꯦꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯃꯥꯂꯤꯅꯤꯅ ꯍꯧꯖꯤꯛ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯀꯔꯤ ꯊꯕꯛ ꯂꯩꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯃꯦꯅ ꯃꯟꯗꯤꯔꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯋꯥꯐꯝꯁꯤꯗ ꯃꯥꯂꯤꯅꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯂꯥꯏ ꯊꯥꯖꯕ ꯃꯤꯁꯨ ꯅꯠꯇꯦ ꯁꯨꯞꯅꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥꯁꯤ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯈꯨꯔꯨꯝꯖꯔꯤꯕꯗꯤ ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯁꯨ ꯏꯃꯥ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥꯒ ꯎꯅꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯦ ꯑꯁꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯂꯤꯅꯤꯁꯤꯗꯤ ꯉꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯑꯃꯦꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯗꯨꯅ ꯃꯟꯗꯤꯔꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯤꯅ ꯀ꯭ꯔꯤ ꯀ꯭ꯔꯤ ꯏꯅꯔꯤꯕ ꯃꯔꯛ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯟꯗꯤꯔꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯄꯔꯦꯡ ꯂꯦꯞꯂꯤꯕꯁꯤꯗ ꯌꯥꯎꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯂꯦ ꯇꯧꯕꯇꯕꯨ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯥꯅꯁꯨ ꯈꯪꯗꯦ ꯃꯁꯤꯗꯒꯤ ꯄꯔꯦꯡ ꯂꯦꯡꯂꯤꯕꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯁꯨ ꯂꯦꯞꯈ꯭ꯔꯦ ꯕ꯭ꯔꯥꯍꯃꯟ ꯅꯨꯄꯥ ꯑꯃꯅ ꯏꯁꯣꯔꯒꯤ ꯄ꯭ꯔꯁꯥꯗꯤꯅꯤ ꯍꯥꯏꯗꯨꯅ ꯄꯤꯁꯤꯜꯂꯛꯏ ꯑꯗꯨꯒ ꯏꯪꯒꯤꯠ ꯑꯃꯁꯨ ꯄꯤꯔꯛꯏ ꯃꯁꯤꯗꯒꯤ ꯑꯃꯦꯅꯁꯨ ꯈꯪꯂꯦ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯄꯣꯠ ꯑꯁꯤꯗ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯁꯣꯏꯗꯅ ꯌꯥꯎꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯏꯁꯣꯔꯒꯤ ꯄ꯭ꯔꯁꯥꯗꯤ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯥ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯦꯛ ꯇꯧꯔꯤ ꯃꯁꯤꯗ ꯆꯦꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯗꯨꯅ ꯌꯥꯎꯔꯝꯂꯤ ꯆꯦꯁꯤꯗ ꯏꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯁꯤ ꯃꯤꯡ ꯈꯔ ꯑꯩꯅ ꯏꯗꯨꯅ ꯄꯤꯊꯣꯛꯆꯔꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯑꯣꯐꯤꯁꯇ ꯆꯪꯁꯤꯟꯕꯤꯗꯨꯅ ꯗꯣꯀ꯭ꯌꯨꯃꯦꯟꯠꯁꯤꯡ ꯆꯦꯛ ꯇꯧꯕꯤꯌꯨ ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯑꯣꯐꯤꯁꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯦꯁꯤꯗ ꯏꯔꯝꯂꯤꯕ ꯃꯤꯡ ꯑꯃꯗꯤ ꯑꯦꯁꯦꯁꯃꯦꯟ ꯏꯌꯥꯔꯒ ꯂꯣꯏꯅꯔꯤꯕ ꯅꯝꯕꯔꯁꯤꯡ ꯑꯁꯤ ꯆꯦꯛ ꯇꯧꯔꯛꯂꯦ ꯃꯅꯨꯡꯁꯤꯗ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯆꯦꯁꯤꯗ ꯏꯔꯛꯂꯤꯕ ꯃꯤꯡ ꯑꯃꯗꯤ ꯅꯝꯕꯔꯒ ꯆꯥꯟꯅꯕ ꯐꯥꯏꯜꯁꯤꯡ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯥꯅ ꯑꯣꯐꯤꯁꯇꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯐꯥꯏꯜꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯆꯦꯛ ꯇꯧꯗꯨꯅ ꯌꯦꯡꯂꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯂꯤꯅꯤꯗꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ ꯃꯇꯣꯝꯇꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯗ ꯀꯅꯥꯒꯤ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯆꯪꯈ꯭ꯔꯕꯖꯥꯠꯅꯣ ꯍꯟꯗꯛꯇꯤ ꯑꯩꯒ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯧꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯦꯗ ꯍꯪꯂꯤ ꯀꯅꯥꯒꯤ ꯃꯔꯝꯗꯅꯣ ꯅꯪꯅ ꯑꯗꯨꯛ ꯃꯨꯟꯅ ꯊꯤꯒꯠꯂꯤꯕꯗꯨꯕꯨ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯤ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯑꯃꯦꯅ ꯈꯨꯝꯃꯤ ꯀꯔꯤꯁꯨ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦꯗ ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯔꯨꯇꯤꯟ ꯋꯥꯛꯅꯤ ꯃꯁꯤꯗ ꯃꯥꯂꯤꯅꯤꯅ ꯃꯄꯨꯔꯣꯏꯕꯅ ꯔꯨꯇꯤꯟ ꯀꯥꯏꯔꯛꯄꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯅ ꯈꯪꯕꯅꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯕꯅꯤ ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯃꯥꯂꯤꯅꯤꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯊꯥꯖꯗꯕꯒꯤ ꯋꯥꯅꯤꯅꯦ ꯑꯃꯦꯅ ꯅꯪꯕꯨꯗꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯔꯨꯜꯁ ꯍꯥꯏꯕꯁꯤꯗꯤ ꯔꯨꯜꯁꯅꯤ ꯌꯨꯝ ꯑꯃꯗ ꯔꯦꯠ ꯇꯧꯗꯨꯅ ꯃꯥꯜꯁꯤꯡ ꯐꯥꯒꯠꯄꯒꯤ ꯄꯥꯎꯁꯤꯗꯤ ꯅꯪꯅꯁꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯒꯨꯝ ꯇꯤꯚꯤꯒꯤ ꯄꯥꯎ ꯅꯠꯇ꯭ꯔꯒ ꯔꯦꯗꯤꯑꯣꯒꯤ ꯄꯥꯎꯗ ꯇꯥꯒꯗꯕꯅꯤ ꯏꯟꯀꯝ ꯇꯦꯛꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯇꯥꯒꯗꯕ ꯅꯠꯇꯦ ꯃꯁꯤꯗ ꯃꯥꯂꯤꯅꯤꯅ ꯅꯪꯒꯤ ꯅꯊꯧꯗ ꯍꯦꯟꯖꯤꯟꯕ ꯃꯑꯣꯡꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯨꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯤꯕ ꯐꯥꯎꯔꯤꯕꯁꯤ ꯑꯃꯦꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯅꯈꯣꯏꯗꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯑꯩꯁꯨ ꯀꯤꯕ ꯐꯥꯎꯔꯤꯕꯅꯤ ꯃꯥꯂꯤꯅꯤꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛ ꯅꯪꯒꯤ ꯁꯥꯔꯚꯤꯁꯀꯤꯗꯃꯛꯇ ꯑꯗꯨꯛ ꯍꯥꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯤꯕꯅꯣ ꯊꯥ 2-3 ꯐꯥꯔꯛꯄ ꯈꯨꯗꯤꯡꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯂꯤ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯟꯗꯨꯅ ꯌꯨꯝ ꯍꯣꯡꯗꯨꯅ ꯆꯠꯂꯤ ꯃꯐꯝ ꯑꯃꯠꯇꯗ ꯀꯨꯏꯅ ꯂꯩꯕ ꯐꯪꯗꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯆꯠꯂꯤ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯧꯈꯠꯂꯛꯄꯁꯤꯗ ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯕ ꯐꯥꯎꯔꯦ ꯅꯪꯗꯤ ꯐꯥꯎꯗꯕ꯭ꯔꯥ ꯑꯃꯦꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯁꯥꯔꯚꯤꯁ ꯑꯁꯤꯗ ꯖꯣꯏꯟ ꯇꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯋꯥꯁꯛꯈꯤꯕ ꯑꯗꯨꯕꯨ ꯉꯥꯛꯅ ꯆꯠꯄ ꯍꯥꯏꯕꯁꯤꯅꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯐꯤꯔꯦꯞꯇꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯃꯥꯂꯤꯅꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯃꯦꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯅ꯭ꯌꯨꯁꯄꯦꯄꯔ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯕꯨ ꯄꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯄ ꯃꯇꯝꯗ ꯆꯦ ꯃꯆꯥ ꯑꯃ ꯇꯥꯔꯛꯂꯦ
ꯆꯦꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯗꯨꯅꯁꯨ ꯌꯥꯎꯔꯤ ꯃꯁꯤꯗ ꯏꯔꯝꯂꯤꯕꯁꯤ ꯍꯥꯔꯗꯤꯡ ꯕ꯭ꯔꯤꯗꯖ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯐꯨꯔꯤꯠ ꯂꯤꯠꯄ ꯅꯨꯄꯥ ꯑꯃꯗꯒꯤ ꯂꯩꯕꯥꯛ ꯍꯋꯥꯏ ꯂꯧꯕꯤꯌꯨ ꯃꯁꯤ ꯃꯇꯨꯡꯗ ꯑꯃꯦꯅ ꯄꯟꯊꯕ ꯇꯧꯗꯅ ꯍꯥꯔꯗꯤꯡ ꯕ꯭ꯔꯤꯗꯖꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯐꯨꯔꯤꯠ ꯂꯤꯠꯄ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯍꯋꯥꯏ ꯂꯧꯔꯤ ꯍꯋꯥꯏ ꯑꯁꯤꯕꯨ ꯌꯣꯝꯂꯛꯂꯤꯕ ꯆꯦ ꯑꯁꯤꯕꯨ ꯃꯥꯅ ꯂꯧꯊꯣꯛꯇꯨꯅ ꯄꯥꯔꯒ ꯌꯦꯡꯂꯦ ꯃꯁꯤꯗ ꯏꯔꯝꯂꯤꯕꯁꯤ ꯑꯩꯅ ꯄꯤꯖꯈꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯗꯨꯗꯒꯤ ꯂꯈꯅꯧꯗ ꯑꯔꯣꯟꯕ ꯂꯟꯊꯨꯝ ꯄꯩꯁꯤꯟꯕꯒꯤ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯃꯃꯤꯡ ꯊꯣꯟꯗꯕ ꯀꯔꯕꯥꯔ ꯀꯌꯥ ꯆꯠꯊꯗꯨꯅ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯄꯩꯁꯤꯟꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯂꯣꯏꯅꯅ ꯆꯦꯁꯤꯗ ꯑꯍꯦꯟꯕ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯑꯃꯁꯨ ꯈꯪꯍꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯑꯔꯣꯟꯕꯗ ꯂꯟꯊꯨꯝ ꯄꯩꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯦꯟꯅ ꯊꯤꯖꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯦꯁꯦꯟꯖꯔ ꯆꯦꯟꯕ ꯑꯣꯇꯣ ꯑꯃ ꯇꯣꯡꯗꯨꯅ ꯂꯈꯅꯧ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯐꯦꯛꯇꯔꯤꯁꯤꯡ ꯀꯝꯄꯅꯤꯁꯤꯡ ꯒꯣꯗꯥꯎꯟꯁꯤꯡ ꯑꯃꯗꯤ ꯕ꯭ꯔꯤꯛ ꯐꯥꯔꯝꯁꯤꯡ ꯑꯁꯤꯗ ꯆꯠꯇꯨꯅ ꯑꯔꯣꯟꯕ ꯃꯑꯣꯡꯗ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯐꯦꯛꯇꯔꯤ ꯑꯃꯗꯤ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯦꯛꯁ ꯊꯤꯗꯣꯛꯄ꯭ꯔꯥ ꯊꯤꯗꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯃꯨꯟꯅ ꯊꯤꯒꯠꯂꯤ ꯑꯣꯐꯤꯁꯀꯤ ꯑꯇꯩ ꯑꯣꯐꯤꯁꯥꯔꯁꯤꯡ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯑꯃꯦꯗꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯏ ꯑꯁꯨꯝ ꯃꯥꯅ ꯊꯤꯒꯠꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗꯗꯤ ꯎꯠꯊꯣꯛꯇ꯭ꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛꯀꯁꯨ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯀꯝꯗꯧꯕ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡꯗꯣ ꯂꯣꯏꯅ ꯆꯨꯝꯂꯕꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯖꯔꯝꯂꯒꯅꯤ ꯑꯃꯦꯅ ꯈꯨꯝꯃꯤ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯅ ꯄꯤꯔꯛꯂꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯨꯝꯃꯤ ꯃꯈꯣꯏꯅ ꯄꯩꯁꯤꯜꯂꯤꯕ ꯂꯟꯊꯨꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯟꯀꯝꯗꯒꯤꯁꯨ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯕꯅꯤ ꯑꯗꯨꯒ ꯊꯤꯗꯣꯛꯀꯗꯕ ꯇꯦꯛꯁꯁꯤꯡ ꯊꯤꯗꯣꯛꯇꯦ ꯍꯥꯏꯕꯁꯤꯁꯨ ꯐꯥꯏꯜꯁꯤꯡꯗꯒꯤ ꯑꯩꯅ ꯈꯪꯂꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯏꯟꯀꯝ ꯑꯣꯏꯔꯤꯕ ꯕ꯭ꯂꯦꯛ ꯃꯅꯤꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯃꯁꯤꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥꯁꯤꯅ ꯑꯗꯣꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯔꯦꯠꯄꯨ ꯆꯠꯊꯔꯕꯗꯤ ꯍꯥꯏꯔꯤꯕ ꯕ꯭ꯂꯦꯛ ꯃꯅꯤꯒꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯐꯪꯂꯒꯗꯕꯅꯤ ꯑꯃꯦꯅ ꯅꯣꯛꯇꯨꯅ ꯑꯁꯨꯛ ꯌꯥꯝꯂꯕ ꯂꯟꯊꯨꯝꯁꯤꯡ ꯑꯁꯤꯕꯨ ꯆꯞ ꯆꯥꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯈꯪꯕ ꯇꯧꯗꯅ ꯔꯦꯠ ꯆꯠꯊꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯅꯅꯕ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯁꯤꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥꯁꯤꯅ ꯑꯣ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯑꯗꯣꯝ ꯀꯤꯕ ꯄꯣꯛꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯃꯦꯅ ꯈꯨꯝꯃꯤ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯀꯤꯕ ꯂꯩꯇꯦ ꯂꯥꯛ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯤ ꯑꯣꯏꯁꯅꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯍꯟꯗꯨꯅ ꯔꯦꯠ ꯆꯠꯊꯕ ꯉꯝꯕ ꯃꯤꯅꯤ ꯇꯧꯕꯇꯕꯨ ꯑꯔꯣꯟꯕ ꯂꯟꯊꯨꯝ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯒꯅꯤ ꯊꯝꯂꯝꯂꯣꯏ ꯈꯪꯗꯅ ꯃꯤ ꯑꯃꯒꯤ ꯌꯨꯝꯗ ꯍꯦꯛꯇ ꯔꯦꯠ ꯆꯠꯊꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯩꯅꯁꯨ ꯇꯧꯅꯤꯡꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯀꯛꯊꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯦꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯁꯨꯡꯗꯨꯅ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯦꯁꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯂꯤꯅꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯑꯃꯦꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯅ ꯍꯥꯏꯔꯤꯕꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯔꯦꯠ ꯆꯪꯂꯨꯅꯨ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯊꯃꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯅ ꯑꯩꯅ ꯑꯀꯤꯕ ꯂꯩꯇꯕ ꯊꯧꯅꯥ ꯎꯠꯊꯣꯛꯇꯨꯅ ꯔꯦꯠ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯂꯤꯕꯁꯤꯅꯤ ꯅꯪꯅꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤ ꯃꯁꯤꯗ ꯃꯥꯂꯤꯅꯤꯅ ꯑꯩꯕꯨ ꯅꯪꯒꯤ ꯊꯋꯥꯏꯅꯤ ꯊꯃꯣꯏꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯁꯨꯝ ꯐꯣꯡꯗꯣꯛꯄꯗꯥꯏꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯊꯃꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯩꯅꯁꯨ ꯄꯥꯝꯂꯤꯕꯁꯤ ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯤꯡꯕ ꯑꯃꯗꯤ ꯃꯊꯧꯅꯥ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯃꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯂꯤꯅꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯃꯦ ꯄꯇꯅꯥꯌꯛ ꯑꯁꯤ ꯗꯦꯜꯂꯤꯗ ꯂꯥꯛꯇꯨꯅ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯍꯦꯗ ꯑꯣꯐꯤꯁꯇ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯄꯨꯔꯤꯕ ꯁꯥꯝ ꯕꯤꯍꯥꯔꯤ ꯂꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯁꯥꯔ ꯍꯟꯗꯛ ꯆꯠꯊꯒꯗꯧꯔꯤꯕ ꯔꯦꯠ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯊꯈꯤꯕ ꯔꯦꯠꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯟꯊꯨꯝ ꯐꯥꯒꯠꯄ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯆꯧꯕ ꯃꯤꯡꯆꯠꯁꯨ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤꯁꯨ ꯔꯤꯇꯥꯌꯔꯃꯦꯟꯠꯒꯤ ꯃꯃꯥꯡꯗ ꯑꯆꯧꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯃꯁꯤꯗꯒꯤ ꯗꯤꯔꯦꯛꯇꯔꯁꯤꯅ ꯅꯣꯛꯇꯨꯅ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯩꯕꯨꯗꯤ ꯑꯆꯧꯕ ꯃꯤꯡꯆꯠ ꯐꯪꯂꯅꯤ ꯑꯗꯨꯒ ꯅꯪꯒꯤꯗꯤ ꯀꯔꯤ ꯐꯪꯒꯅꯤ ꯑꯃꯦꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤꯗꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯅ ꯐꯪꯗꯨꯅꯇ ꯂꯥꯛꯂꯕ ꯇ꯭ꯔꯥꯟꯁꯐꯔ ꯑꯗꯨꯅꯤ ꯗꯤꯔꯦꯛꯇꯔꯁꯤꯅ ꯐꯔꯦ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯃꯁꯤꯒꯤ ꯁꯦꯇꯤꯁꯐꯦꯛꯇꯔꯤ ꯂꯦꯇꯔ ꯑꯁꯤꯗ ꯑꯩꯅ ꯁꯥꯏꯟ ꯇꯧꯔꯕꯅꯤ ꯅꯪꯅ ꯇꯧꯒꯦ ꯈꯟꯖꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯆꯔꯣ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯧꯕꯇꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯍꯟꯗꯛ ꯅꯪꯅ ꯔꯦꯠ ꯆꯠꯊꯒꯗꯧꯔꯤꯕꯁꯤ ꯀꯅꯥꯒꯤ ꯃꯊꯛꯇꯅꯣ ꯍꯥꯏꯕꯁꯤ ꯅꯪꯅꯁꯨ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯔꯥꯟꯕ ꯂꯟꯊꯨꯝ ꯑꯃꯠꯇ ꯐꯪꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯑꯍꯥꯟꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯥꯏꯟ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁꯁꯤꯡꯗ ꯊꯥꯖꯕ ꯊꯝꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ PSC ꯐꯣꯔꯁꯀꯤ ꯍꯦꯚꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯧꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯗ ꯑꯁꯣꯛꯄ ꯑꯃꯇꯪ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯅꯪꯅ ꯄꯨꯒꯗꯕꯅꯤ ꯑꯃꯦꯅ ꯍꯦꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤ ꯗꯥꯏꯇ ꯑꯩꯅ ꯂꯣꯏꯅ ꯄꯨꯖꯒꯦ ꯗꯤꯔꯦꯛꯇꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯂꯟꯊꯨꯝꯒꯤ ꯍꯤꯁꯥꯕ ꯑꯁꯤ ꯌꯧꯅ ꯐꯪꯗꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯒꯤ ꯃꯊꯛꯇ ꯀꯦꯁ ꯆꯠꯊꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤꯁꯨ ꯆꯠꯊꯔꯛꯄ ꯌꯥꯔꯤꯕꯅꯤ ꯃꯁꯤꯗ ꯑꯃꯦꯅ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯍꯤꯁꯥꯕ ꯑꯁꯤꯒꯤ ꯐꯤꯒꯔ ꯌꯧꯅ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯃꯁꯤꯗꯒꯤ ꯗꯤꯔꯦꯛꯇꯔꯁꯤꯅ ꯑꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯦꯟꯁꯦꯛ ꯇꯧꯅꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯪ ꯅꯁꯥꯃꯛ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯗꯤꯔꯦꯛꯇꯔꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕ ꯃꯇꯨꯡꯗ ꯃꯥ ꯂꯈꯅꯧꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯃꯦꯝꯕꯔꯁꯤꯡ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯍꯥꯏꯔꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 5:15 ꯆꯠꯄ ꯃꯇꯝꯗ ꯑꯣꯐꯤꯁꯇ ꯃꯌꯥꯝ ꯂꯣꯏꯅ ꯌꯧꯁꯤꯟꯅꯔꯛꯀꯗꯕꯅꯤ ꯑꯦꯔꯤꯌా ꯋꯥꯏꯁ ꯑꯣꯏꯅ ꯀꯔꯝꯕ ꯇꯤꯝꯅ ꯀꯔꯝꯕ ꯃꯐꯝꯗ ꯔꯦꯠ ꯆꯠꯊꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯍꯌꯦꯡ ꯅꯣꯇꯤꯁ ꯕꯣꯔꯗꯇ ꯅꯈꯣꯏꯅ ꯂꯣꯏꯅ ꯎꯔꯒꯅꯤ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯂꯟꯊꯨꯝ ꯄꯩꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯁꯤꯜ ꯇꯧꯔꯕ ꯑꯦꯟꯚꯦꯂꯞ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯅꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯒꯅꯤ
तबुदबु एनवलप अदु कदाई कांदा हांगदोकदबनो हाइबसिदी हयेंग अइना लंबीदा सोइदना मयामदा हाइरकनी मसिदा ललल सुधीर हाइब नुपासना थाकतपग लोइना हंगी सार अखोइगी टीमना रेट चथगदोरिबसिना कदाई वाइदन अमेना कुमलाई करिगिनो नसादु याम लांगतकनरिबदु हुजिकता अइना हाइख्रबदुनी सिल तौसिलबा एनवलप अममम पीगनी मदुगी मनुंगदा रेट चथगदबा मियोइसिंग अदुगी ममिंग यावरबनी हाइरिबा एनवलप अदो हयेंग अयुक्ता फंगनी हाइदुना इन फोंगदोलिबसिनी मसिदगी ललन नसि तुमिना लेख्रे मसि हारमलगा अमेसी ऑफिस दगी चत्रे तबुदबु ललन हाइरिबा नुपासदी मसादा थाकतुन लेरिबनी मयामसिना ऑफिस दगी चनखिबसि गाइदुन लेरिबनी मेंबर सिंगसिना लोइना थोकनखरब मतुंग ऑफिस की थोंगसि मान लोनसिले अदुगा हयेंग सि रेट चथरबा याय हाइना सिंगनबा मियोइसिंगदा माना टेलीफोन तौसिंदुना वाफम सिंगसु मांगजोना पाउ पीदुना खंगले मान हाइरी असेंग चप चाबा कनादा रेट चथगदबनो हाइबदुदी सारनाय खोइदा फोंगदोकते मथौसुना मागा खंगनबा मियोइसिंगदा लोइना पाउ पीखरे मथंगी सिंदना रेट चथगदबा नुमित अदु यौरे हाइबदी फिल्म सि वारी सि प्रेजेंट टाइम द मुग लागले अमेना नोंगालमदाई मतमसिदा थबक चननबगी दमकता लोइसिंदुना थोलकपा मतमदा मागी नुपी मालिनीना सा लोंदुना हानादगी सेम सादुना थममले हौजेक मालिनीना हाइरी सुमाइना अचौबा रेट सिंग चथगदबा नुमित असिदी अइगी थमोइदा यामना पाखतपा म फावी अदुबु अइना हाइरिबसिनी नंगी थमोइदा थौना अमता हन्यनु अकीब लेतना संसिंदुना नंगी थबक अदु माइ पाकनबगी दमकता होनौ असुमना मखोइनी सि यामना नुंसिना सुमफमसिदा पुल्ले पसिंग मतुंगदा अमेना मागी ऑफिस दा योसिलक्तुना मखोइगी ऑफिस की यामलबा मेंबर सिंग लोइनाना रेट चथनबगी दमकता गाड़ी सिंग थौदोनखरे आइरिंग मतंग सि फिल्म सि याहु बुसिंदो उथ्रबा अदुनी अरोनबा पाउमी सिंगसना रेट चथनबगी दमकता मखोइ थोखरे हाइबा पाउसु मथंग मथंग पिनरिबानी पाउमी ओरिबु नुपासना आइरी गाड़ी सिंगसना डिपार्टमेंट दगी थोखरब मतुंगदा ओइरोम थंगबा लंबीदा चथ्रे मसिना ताकुदी मखोइना रेट चथगदोरिबसि बनारस की माइकैदो ओइगनी अदुगा नाकलमदना अमेगी कांगबु सुगुलले होजे अमेना हाइरी सलिबा गाड़ी सिंगदो ओइरोम दोइना ममाइ लेरो अखोइना चथगदोरिबसि बनारस ता नत्ते सीतागर हारिबु मफम मदुदनी मस्तिगी ललन नसु खंगले अरोनबा पाउमी सिंगी मफमदा नमथाक तौबु याननबगी दमकता बनारस रोमदा चटपा मालहनबनी हाइबसि होजे अमेना एनवलप सिंगदो हांगदोकलो हाइदना ऑर्डर पिरगले अदुगा तंजास्ता ललन टीमना अंगकपा थौदो अमसु उरे हाइबदी मखोइ ममांगदो उरिबसि व्हाइट हाउस हाइना खंगदरिबा रामेश्वर सिंह हारिबु नुपादुगी युम मदुनी हाइबदी मखोइना रेट चथगदोरिबसि रामेश्वर सिंह हारिबु नुपासि युमदनी हाइबसि मखोइना सुभाव तारे मस्तिगी तुंगदो तोंगम नुपा हमदी गाड़ी खामो हाइदना याम कन कन लाउरगली अमेना कुमथदना हंगी करी प्रॉब्लम लेरे नुपासना खुमी ताउजीगी युमदा रेट चथगदबा ओइरगदि आइदि लाकपा गमलोय मरम करिगिनो हाइदना अमेना हंगी नुपासना सोर थबे थबे होंदुना अइ सामकसु मसि खुलसिदगिनी ताउजी हारिबु नुपासे अखोइदी इपागुमबनी अइबु लाइक लाइसु तमहनबगी दमकता माना पैसा पिबिरखिबनी अदुगा अइगी इनाउ नुपादु सुमखोइदा थबक तौदुन लैरिबनी रेट चथबसिदा आइना यावरुबु तारबदी अखोइगी इमुंग मनुंग पुन्ना माना हातोखिबु फावबु यारिबनी अमेना गवर्नमेंट ऑफिसर म ओइरगा नंगना अदुम वांगांगिब करिगिनो नुपासना थवाई मांगनी हाइबगी अकीबसिदी मिपुम खुदिमकता लैनरिबनी सार मरमदुना सारना अइबु सस्पेंड तौबिगे हाइबसु तौबियु अइदी रेट चथबसिदा यावबु सुंगंगमलोय मसिदगी अमेना ललनबु कौदुना हाइरि मागिदी सस्पेंशन ऑर्डर नते पूरा सर्विस तगी डिसमिस तौबगी ऑर्डर सेम अदुगु मफमसि थादोक्तुना माना सखिबसु यारोय पीएससी की कांस्टेबल अनि माबु सेना लगा रेट चथब लोइद्रिउ फावबु हेडक्वार्टर द माबु फाजिनदुना थमगदबनी मसिगी मतुंगदा मखोइगी टीम असि उत्तर प्रदेश की सीतागर हाइबु मफमसि योसिलगले मखोइगी टीम सिंगसिगी मनुंगदा खरामना रामेश्वर की युमलोमदना तवा मागी फैक्टरी सिंग अमदि ब्रिक फार्म लेरिबु माइके एदोम दोइना थादोखरे हुजेक अमेना ताउजीगी युंगी गेट सिथिनदुना हांगदोकनबगी दमकता हाइबगो लोइना माना मखातारी रामेश्वर सिंगी मिंगदो वारेन इशू मलाकबनी मरमदना मागी युम से हुजिम अखोइनि सेक तौगनी गेट लेरमनि बुनु पासना उसितन हाइरि करिगिनो अदुम फागी तौरिबदु मसदा अमेना अयु अंगन बसदा आइना कनागी मफमदसु फागी तौरोय अदुना गेट से हुजिम हांगदोलो नुपासना मनुंगदा लेरिबा मियाम सि उरेदना लेरिबा मियोइ सिंगस्ता अमेना मुन्नि यंगमलगा मपानदा लेबलिबा सिंगस्ति नंगना उरबरा हाइदुना हंगलै मसदिगी नुपासनी येकथ्रोक मतमदा पुलिस का लोइनाना इनकम टैक्स डिपार्टमेंट की लेबलिबा ऑफिसर सिंगसि मान उरे मसदिगी गेट से हांगदोरकपदगी आमेगी टीम सि मनुंगदा चंगसिरले हौजेक रामेश्वर सिंह हारिबु नुपासि मखोइ मांग फमदुन लेरि तुम हौगतपदा गारिबनिना मिटसु सिंगरि संगसिललिबा ऑफिसर सिंगस्ता माना थौइसा सादे मागी चा ग्लास थांगतुना थगली अमेना हाइरि अदोम तौबिरिबदु लाकलिबा गवर्नमेंट ऑफिसर सिंगसिबु उसित थौइदबगी थबकनि हाइबसे इन सुखांगी ताउजीना कुमलै अदुगा नंगनदी एमपी मंगी मफमदा चथरलिबा थौंगसना करिनो अमेना अइना तौजरिबसिदी सुकनगी सागी ड्यूटी अदु पांगथोकजबनी ताउजीना अदु ओइरगदी अइना तौरिबसिसु अइगी ड्यूटीनी नंगसे अइगी यंगनरुगदी करंबा थाकता लैबनो हाइबदु खंगलिबानी असेंबगी हाइरुरगदी लखनऊसिदा नंगना अहान बोइना ड्यूटी की जॉइन तौबा लाकपु नुमित अदुदा नंगी थाकसि करिनो हाइबदु खंगलंबना फबनी आइबदी अखोइनी इहान हाना थेंगनबु नुमित अदुदा असुम हारकपसदा अमेगी थमोइदु नुंगाइतबा मदि फावरे ताउजीना मखातारी अइगी युमसिदा गवर्नमेंट ऑफिसर अमतना कांग फावबा हाटपा लाकपा ngambनते अदुगा नंगनदी रेट चथबा लाकपा ngamलिबनी हौजे अमेना सीएम पुथोक्तुना हाइरी सर्च एंड सीज तौबगी वारेंट पेपर सिदा लेरे अदुबु ताउजीना उसितना सेदु नंगना पाव मसिदगी अमेना मंगोंदा सौनिंग येंगलै ताउजीना मखातारी इंग्लिश अमदी हिंदी मयेक सिंगसे अइदी करिमता खंगदे मरमदना मदुदि इरिबो वाही सिंगदु नंगना पारगा इंगोना ताहनगदबनी
ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝ ꯁꯤꯠ ꯅꯥꯟꯅ ꯑꯗꯣꯝꯗ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅꯁꯨ ꯋꯥꯐꯝꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯂꯕ ꯉꯥꯛꯇꯅꯤ ꯃꯤꯁꯇꯔ ꯔꯥꯃꯦꯁꯣꯔ ꯁꯤꯡ ꯑꯁꯨꯝꯅ ꯃꯤꯡ ꯄꯟꯗꯨꯅ ꯍꯥꯏꯔꯛꯄꯁꯤꯗ ꯇꯥꯎꯖꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯑꯃꯦꯅ ꯃꯈꯥ ꯇꯥꯔꯤ ꯉꯥꯛꯄꯤꯒꯅꯤ ꯑꯩ ꯏꯁꯥꯃꯛ ꯗ꯭ꯌꯨꯇꯤꯗ ꯂꯩꯔꯤꯕꯅꯤꯅ ꯇꯥꯎꯖꯤ ꯍꯥꯏꯅ ꯀꯧꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯣꯝꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯑꯗꯨ ꯀꯧꯖꯕꯅꯤ ꯃꯁꯤꯗ ꯇꯥꯎꯖꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯅꯣꯛꯄꯒ ꯂꯣꯏꯅꯅ ꯆꯥ ꯊꯛꯇꯨꯅ ꯂꯩ ꯑꯃꯦꯅ ꯍꯥꯏꯔꯤ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯗꯣꯝꯅ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗꯅꯆꯤꯡꯕ ꯆꯦꯛ ꯇꯧꯕ ꯌꯥꯒꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯆꯦꯛ ꯇꯧꯕ ꯌꯥꯒꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯔꯣꯟꯕ ꯄ꯭ꯂꯥꯟꯁꯤꯡ ꯇꯧꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯌꯦꯡ ꯀꯣꯟꯅ ꯊꯪꯗ ꯍꯥꯏꯕ ꯌꯥꯗꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯗꯒꯤ ꯇꯥꯎꯖꯤꯅ ꯃꯥꯒꯤ ꯃꯤ ꯑꯃ ꯀꯧꯁꯤꯟꯗꯨꯅ ꯅꯨꯄꯤꯁꯤꯡꯕꯨꯗꯤ ꯈꯥꯏꯗꯣꯛꯂꯝꯃꯒ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯆꯦꯛ ꯇꯧ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯃꯦꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯅ ꯊꯥꯖꯖꯕ ꯃꯤꯑꯣꯏ ꯑꯅꯤꯃꯁꯨ ꯁꯥꯈꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯈꯟꯗꯣꯛꯄꯤꯌꯨ ꯃꯁꯤꯗ ꯇꯥꯎꯖꯤꯅ ꯁꯨꯛꯅꯒꯤ ꯅꯪꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯂꯣꯏꯅ ꯊꯥꯖꯩ ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯅꯪ ꯅꯣꯏꯅ ꯑꯄꯥꯝꯕ ꯃꯤ ꯑꯅꯤ ꯀꯧꯊꯣꯛꯇꯨꯅ ꯈꯟꯗꯣꯛꯎ ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯏꯟꯁꯄꯦꯛꯇꯔꯕꯨ ꯀꯧꯗꯨꯅ JK ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ BJ ꯁ꯭ꯔꯤꯕꯥꯁꯇꯕ ꯑꯗꯨꯒ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯍꯦꯗꯃꯥꯁꯇꯔ ꯃꯤꯊꯤꯂꯦꯁ ꯃꯅꯤꯕꯨ ꯁꯥꯈꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯟꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯨꯛꯇꯥ ꯍꯥꯏꯔꯤꯕ ꯏꯟꯀꯝ ꯇꯦꯛꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯅꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯂꯣꯏꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯣ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯕꯨ ꯃꯐꯝ ꯑꯃꯗ ꯂꯣꯏꯅ ꯇꯥꯁꯤꯜꯍꯜꯂꯨ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯗ ꯌꯥꯔꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯀꯧꯔꯛꯎ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯁꯤꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯥꯎꯖꯤꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕꯤꯒꯦ ꯃꯤꯁꯇꯔ ꯑꯃꯦ ꯄꯇꯅꯥꯌꯛ ꯑꯩꯈꯣꯏꯗꯤ ꯅꯦꯇꯥ ꯀꯥꯡꯕꯨꯅꯤ ꯍꯦꯛ ꯂꯩꯔꯝꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯥꯏꯊꯣꯛꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯊꯤꯅꯤꯡꯕ ꯊꯤꯖꯧ ꯀꯔꯤꯃꯠꯇ ꯐꯪꯕ ꯉꯝꯂꯣꯏ ꯅꯈꯨꯠ ꯍꯥꯡꯅ ꯑꯗꯨꯝ ꯍꯟꯈꯤꯒꯗꯕ ꯈꯛꯇꯅꯤ ꯑꯃꯦꯅ ꯀꯨꯝꯂꯩ ꯑꯩꯅ ꯈꯨꯠ ꯍꯥꯡꯅ ꯍꯜꯂꯛꯈꯤꯕ ꯅꯨꯃꯤꯠ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯈꯨꯠ ꯍꯥꯡꯅ ꯍꯜꯂꯛꯄ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯔꯦꯠ ꯆꯠꯊꯒꯦ ꯈꯟꯗꯨꯅ ꯌꯨꯝ ꯑꯃꯗꯕꯨ ꯊꯨꯡꯂꯨꯔꯕꯗꯤ ꯌꯥꯝꯂꯕ ꯃꯥꯜꯁꯤꯡ ꯐꯥꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯇꯥꯎꯖꯤꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯔꯥꯟꯕ ꯂꯟ ꯊꯨꯝ ꯐꯪꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯄꯥꯏꯔꯒ ꯃꯌꯥꯝ ꯃꯥꯡꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯪꯅ ꯌꯥꯔꯕ꯭ꯔꯥ ꯑꯃꯦꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯌꯨꯝ ꯑꯁꯤꯗ ꯔꯦꯠ ꯆꯠꯊꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯁꯔꯇꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯊꯝꯕꯗꯤ ꯌꯥꯗꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯅꯁꯨ ꯌꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯇꯥꯎꯖꯤ ꯑꯁꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯟꯖꯥꯁꯤꯗ ꯃꯨꯛꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯊꯣꯛꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯌꯥꯔꯅꯤ ꯁꯥꯔ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯁꯤꯟꯅꯈ꯭ꯔꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯐꯝ ꯑꯃꯗ ꯂꯣꯏꯅ ꯇꯥꯁꯤꯟꯗꯨꯅ ꯊꯝꯂꯒ ꯑꯃꯦꯅ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯤꯡ ꯃꯊꯥ ꯏꯁꯤꯟꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯊꯪ ꯃꯊꯪ ꯃꯤꯡ ꯍꯥꯏꯕꯤꯔꯛꯂꯣ ꯃꯁꯤꯗꯒꯤ ꯇꯥꯎꯖꯤꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯃꯃꯤꯡ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯃꯤꯡ ꯔꯥꯀꯦꯁ ꯁꯤꯡ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯑꯅꯨꯚꯕ ꯁꯤꯡ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯅꯤ ꯃꯥꯒꯤ ꯃꯤꯡꯅ ꯄ꯭ꯔꯚꯥ ꯀꯧꯏ ꯏꯅꯥꯎꯅꯨꯄꯥ ꯔꯥꯀꯦꯁꯀꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤꯅ ꯔꯤꯃꯥ ꯀꯧꯏ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯒꯤ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯃꯤꯡꯅ ꯁꯨꯔꯖ ꯁꯤꯡ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯁꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯇꯥꯔꯥ ꯀꯧꯏ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯉꯥꯛꯇꯅꯤ ꯃꯃꯤꯡꯅ ꯖꯌꯥ ꯑꯃꯗꯤ ꯁꯨꯁꯃꯥ ꯃꯅꯥꯎꯅꯨꯄꯥ ꯔꯥꯀꯦꯁꯅ ꯁꯥꯎꯅ ꯍꯪꯂꯛꯏ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡꯁꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯇꯥꯎꯖꯤꯅ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯃꯤꯡ ꯑꯃꯦ ꯄꯇꯅꯥꯌꯛ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅꯤ ꯑꯗꯨꯕꯨ ꯂꯈꯅꯧꯁꯤꯗ ꯂꯥꯛꯄꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯃꯀꯣꯛ ꯆꯥꯛꯇꯨꯅ ꯉꯥꯎꯔꯦ ꯇꯥꯎꯖꯤꯅ ꯃꯈꯥ ꯇꯥꯔꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤꯁꯨ ꯃꯃꯤꯡ ꯃꯊꯥ ꯍꯥꯏꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯑꯃꯦꯅ ꯌꯥꯔꯦ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯃꯈꯣꯏꯗꯤ ꯃꯥꯏꯅꯔ ꯉꯥꯛꯇꯅꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯨ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯆꯠꯈꯤꯕ ꯑꯃꯗꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯦꯒꯇꯤ ꯆꯦꯛ ꯇꯧꯒꯅꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯚꯥꯅ ꯉꯛꯇꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯁꯨ ꯆꯦꯛ ꯇꯧꯕ ꯇꯥꯔꯕ ꯑꯃꯦꯅ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯔꯥꯀꯦꯁꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯥꯏꯟ ꯌꯥꯝꯅ ꯈꯪꯕ ꯁꯥꯕ ꯏꯕꯨꯡꯉꯣ ꯅꯪ ꯅꯁꯥꯃꯛ ꯑꯃꯗꯤ ꯅꯪꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯂꯣꯏꯅ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈꯤꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯨ ꯅꯪ ꯅꯁꯥꯅ ꯅꯁꯥꯁꯤ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯣ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯑꯃꯦꯒꯤ ꯃꯅꯥꯛꯇ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯕꯤꯔꯛꯀꯅꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯄꯤꯌꯨ ꯗ꯭ꯌꯨꯇꯤ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯈꯨꯠ ꯊꯥꯕ ꯇꯥꯔꯕꯗꯤ ꯆꯍꯤ 7 ꯖꯦꯜꯗ ꯂꯩꯗꯨꯅ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕꯤꯌꯨ ꯇꯧꯕꯇꯕꯨ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯗꯟꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕꯤꯌꯨ ꯃꯁꯤꯗꯒꯤ ꯔꯥꯀꯦꯁ ꯑꯁꯤ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯒꯤ ꯅꯨꯄꯤ ꯄ꯭ꯔꯚꯥꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯁꯦ ꯀꯔꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯀꯔꯤ ꯐꯝ ꯄꯨꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯕꯁꯤꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯃꯦꯅ ꯑꯩꯅ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗꯒꯤ ꯄ꯭ꯔꯚꯥ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯅ ꯋꯤꯠꯅꯦꯁ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥꯎꯖꯤꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯤ ꯃꯁꯤ ꯎꯕꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯅꯈ꯭ꯔꯦ ꯂꯂꯟꯅ ꯍꯥꯏꯔꯤ ꯋꯤꯠꯅꯦꯁ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯈ꯭ꯔꯦ ꯃꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯃꯦꯅ ꯆꯪꯁꯤꯜꯂꯛꯂꯒ ꯇꯦꯂꯤꯐꯣꯟ ꯂꯥꯏꯟ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯥꯎꯖꯤꯅ ꯃꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯒꯠꯂꯛꯏ ꯑꯃꯦꯅ ꯔꯨꯜꯁꯤꯡꯒꯤ ꯃꯔꯝꯗ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯔꯦꯠ ꯆꯠꯊꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯇꯦꯂꯤꯐꯣꯟ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯅꯥꯃꯠꯇ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯄꯁꯨ ꯌꯥꯔꯣꯏ ꯏꯟꯀꯝ ꯇꯦꯛꯁ ꯐꯥꯏꯜ ꯇꯧꯈꯤꯕꯒꯤ ꯍꯤꯁꯥꯕ ꯂꯩꯇꯕ ꯄꯩꯁꯥꯁꯤꯡ ꯑꯃꯗꯤ ꯁꯅꯥꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯐꯥꯖꯤꯜꯂꯒꯅꯤ ꯇꯧꯕꯇꯕꯨ ꯃꯗꯨꯁꯤꯡ ꯑꯗꯨꯒꯤ ꯔꯤꯁꯤꯞ ꯂꯣꯏꯅ ꯄꯤꯔꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯃꯦꯅ ꯃꯈꯥ ꯇꯥꯔꯤ ꯃꯦꯇꯔ ꯑꯁꯤ ꯁꯣꯜꯕ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯌꯨꯝ ꯑꯁꯤ ꯈꯔꯁꯥ ꯆꯂꯥꯏꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯊꯝꯂꯝꯒꯅꯤ
ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯒꯤ ꯑꯣꯏꯕ ꯆꯦ ꯆꯥꯡꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯔꯤꯁꯤꯞ ꯑꯃꯠꯇ ꯄꯤꯔꯝꯂꯣꯏ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯇ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯆꯦ ꯆꯥꯡ ꯃꯩ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯕꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯂꯧꯔꯛꯀꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯒꯤ ꯊꯕꯛꯁꯤꯡꯁꯨ ꯇꯧꯔꯛꯀꯅꯤ ꯇꯧꯕꯇꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯇꯧꯒꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯔꯤ ꯇꯟꯖꯥꯁꯤꯗ ꯇꯥꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏ ꯑꯣ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯅꯈꯣꯏ ꯅꯨꯃꯤꯗꯥꯡꯁꯨ ꯃꯐꯝꯁꯤꯗ ꯂꯩꯒꯗꯧꯔꯤ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯂꯩꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯃꯀꯨꯕꯣꯛꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯕꯤꯒꯅꯨ ꯑꯃꯦꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯑꯗꯣꯝ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯅꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯌꯨ ꯃꯁꯤꯗꯒꯤ ꯇꯥꯔꯥ ꯑꯁꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯁꯤꯗ ꯇꯥꯎꯖꯤꯅ ꯅꯣꯡꯃꯈꯛꯀꯤ ꯃꯅꯨꯡꯗ ꯃꯥꯗꯧꯅ ꯍꯦꯛꯇ ꯗꯤꯁꯤ ꯑꯣꯏꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯇꯕꯤꯗ ꯅꯣꯡꯃꯗꯨꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯌꯨ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯏꯃ ꯑꯅꯨꯚꯝꯅ ꯇꯥꯎꯖꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨꯗꯤ ꯑꯩꯅ ꯂꯦꯝꯃ ꯊꯥꯔꯣꯏ ꯑꯗꯨꯕꯨ ꯇꯥꯎꯖꯤꯅ ꯍꯦꯔꯥ ꯃꯁꯤꯗꯤ ꯑꯉꯥꯎꯕ ꯑꯣꯐꯤꯁꯥꯔꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯄꯥꯡꯊꯣꯛꯆꯁꯅꯨ ꯃꯥꯒꯤ ꯑꯣꯏꯕ ꯒꯦꯝ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯖꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯄꯦꯟꯖꯔꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯑꯃꯨꯛ ꯁꯥꯟꯅꯕ ꯍꯧꯔꯅꯤ ꯅꯪꯅꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯗꯤ ꯒꯦꯝ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗ ꯆꯣꯛꯊꯕ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯃꯦꯅ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩ ꯇꯥꯎꯖꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯃꯦ ꯄꯇꯅꯥꯌꯛ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡꯁꯤ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤ ꯉꯁꯥꯏ ꯅꯪꯅ ꯂꯥꯛꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯆꯈꯣ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯃꯦꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯊꯣꯡꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯔꯞ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯊꯣꯡꯁꯤ ꯃꯥꯅ ꯊꯤꯡꯖꯤꯟꯈꯤ ꯃꯁꯤ ꯎꯕꯗ ꯇꯥꯎꯖꯤꯅ ꯃꯉꯣꯟꯗ ꯉꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯑꯁꯨꯝꯅ ꯊꯣꯡ ꯊꯤꯡꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯃꯦꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯔꯦꯠ ꯆꯠꯊꯕ ꯍꯧꯔꯣ ꯃꯁꯤꯗꯒꯤꯗꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯀꯥꯁꯤꯡꯗ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯉꯁꯥꯏ ꯃꯥꯅ ꯊꯥꯗꯣꯛꯈꯤꯕ ꯑꯇꯩ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯅꯁꯨ ꯇꯥꯎꯖꯤꯒꯤ ꯃꯤꯡꯗ ꯂꯣꯠꯅ ꯆꯂꯥꯏꯔꯤꯕ ꯐꯦꯛꯇꯔꯤꯁꯤꯡ ꯀꯝꯄꯅꯤꯁꯤꯡ ꯑꯃꯗꯤ ꯕ꯭ꯔꯤꯛ ꯐꯥꯔꯝꯁꯤꯡꯗ ꯔꯦꯠ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯌꯧꯁꯤꯜꯂꯛꯈ꯭रे ꯀꯥ ꯈꯨꯗꯤꯡꯃꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯍꯟꯒꯥꯏꯗꯨꯅ ꯊꯤꯔꯤꯕꯅꯤ ꯐꯃꯨꯡꯒꯤ ꯃꯣꯟꯕꯥꯛ ꯊꯥꯡꯒꯠꯇꯨꯅꯁꯨ ꯊꯤꯔꯤ ꯐꯝꯅꯅꯕ ꯂꯩꯔꯤꯕ ꯁꯣꯐꯥꯁꯤꯡ ꯑꯁꯤꯒꯤ ꯁ꯭ꯄꯣꯟꯖ ꯁꯦꯒꯥꯏꯗꯨꯅꯁꯨ ꯌꯦꯡꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯃꯨꯛꯇꯥ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯁꯤꯅ ꯔꯤꯃꯥꯅ ꯁꯤꯔꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯊꯥꯒꯠꯂꯤ ꯑꯁꯨꯝꯅ ꯊꯥꯒꯠꯂꯛꯄꯁꯤꯗ ꯔꯤꯃꯥ ꯑꯁꯤꯗ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯨꯛꯇꯥꯅ ꯍꯥꯏꯔꯛꯏ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯛꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯔꯤꯃꯥ ꯑꯁꯤꯗ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯐꯦꯛꯇꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯔꯥꯀꯦꯁꯀꯤ ꯀꯥꯗ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯂꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯅꯔ ꯂꯣꯟꯅ ꯍꯥꯏꯔꯤ ꯏꯌꯥꯝꯕ ꯔꯥꯀꯦꯁ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄꯤꯔꯨꯅꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩꯁꯤꯡ ꯐꯪꯕ ꯇꯥꯔꯕꯁꯨ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯣꯠꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯔꯥꯀꯦꯁꯅꯗꯤ ꯆꯠꯂꯣꯍꯦ ꯑꯥꯗ ꯍꯥꯏꯗꯨꯅ ꯆꯩꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯎꯄꯨꯁꯤꯡ ꯂꯣꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯤꯒꯠꯂꯛꯂꯤ ꯆꯦꯡ ꯍꯥꯞꯄ ꯄꯥꯇ꯭ꯔꯁꯤꯡꯗꯒꯤ ꯆꯦꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯇꯨꯅꯁꯨ ꯊꯤꯔꯤ ꯂꯂꯟꯅ ꯄ꯭ꯔꯚꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯡ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯇꯩꯃ ꯑꯩꯅ ꯂꯥꯛꯅꯤꯡꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯁꯥꯎꯕꯤꯒꯅꯨ ꯏꯇꯩꯃꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨꯕꯨ ꯄ꯭ꯔꯚꯥꯅ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯂꯝꯗꯅ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯎꯖꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯂꯩꯔꯤꯕꯅꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯎꯄꯨ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯆꯦ ꯆꯥꯡ ꯈꯨꯗꯤꯡꯃꯛ ꯂꯧꯊꯣꯛꯇꯨꯅ ꯂꯣꯏꯅ ꯌꯦꯡꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯔꯤꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯧꯊꯣꯛꯍꯜꯂꯦ ꯃꯨꯛꯇꯥꯅ ꯍꯥꯏꯔꯤ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤꯒꯤ ꯑꯔꯨꯝꯕ ꯂꯣꯏꯅ ꯑꯣꯟꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯁꯅꯥꯁꯤꯡ ꯑꯁꯤꯒꯤ ꯇꯦꯛꯁ ꯐꯖꯅ ꯊꯤꯗꯣꯛꯄꯤꯔꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯐꯥꯖꯤꯟꯒꯗꯕ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯑꯗꯨꯝ ꯑꯣꯏꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯝꯕ ꯁꯅꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯧꯊꯣꯛꯍꯜꯂꯦ ꯔꯤꯃꯥꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯁꯥꯗ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯕꯁꯤ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯖꯔꯒ ꯃꯥ ꯃꯇꯣꯝꯇꯁꯨ ꯀꯞꯆꯔꯤ ꯍꯧꯖꯤꯛ ꯔꯤꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯅꯨꯚꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤꯒꯤ ꯂꯣꯏꯅ ꯑꯩꯅ ꯇꯦꯛꯁ ꯐꯥꯏꯜ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯦ ꯑꯁꯤ ꯎꯠꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯝ ꯑꯁꯤꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯏꯟꯀꯝ ꯇꯦꯛꯁ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯁꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯌꯨꯝꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯁꯪꯒꯣꯜꯁꯤꯡ ꯑꯁꯤꯗꯁꯨ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤ ꯄꯩꯔꯤꯕ ꯁꯖꯤꯛ ꯍꯣꯒꯥꯏꯗꯨꯅ ꯊꯤꯔꯦ ꯁꯟꯊꯤ ꯄꯩꯔꯤꯕ ꯃꯐꯝ ꯑꯁꯤꯐꯥꯎꯕ ꯍꯣꯒꯥꯏꯗꯨꯅ ꯊꯤꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯁꯇꯤꯁꯅ ꯍꯥꯏꯔꯤ ꯁꯥꯔ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯗꯣꯝꯗ ꯂꯥꯟꯅ ꯄꯥꯎ ꯄꯤꯁꯤꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯁꯤ ꯇꯟꯖꯥꯁꯤꯗ ꯐꯦꯛꯇꯔꯤꯁꯤꯡꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯅꯁꯨ ꯀꯔꯤꯒꯨꯝꯕ ꯂꯥꯟꯅ ꯄꯩꯁꯤꯟꯕ ꯂꯟ ꯊꯨꯝ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯦ ꯑꯗꯨꯒ ꯃꯨꯛꯇꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯒꯤꯗꯤ ꯔꯤꯇꯔꯟꯁ ꯐꯥꯏꯜ ꯂꯣꯏꯅ ꯇꯧꯔꯝꯂꯦ ꯍꯥꯏꯗꯨꯅ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯎꯠꯂꯤ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯤꯕ ꯐꯪꯗꯕꯁꯤꯗ ꯑꯃꯦ ꯄꯇꯅꯥꯌꯛ ꯑꯁꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯦ ꯇꯟꯖꯥꯁꯤꯗ ꯑꯇꯣꯞꯄ ꯇꯤꯝ ꯑꯃꯅꯁꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯊꯤ ꯍꯨꯝꯕꯁꯤ ꯇꯣꯛꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯦ ꯃꯁꯤꯗ ꯑꯃꯦꯅ ꯍꯣꯏ ꯐꯔꯦ ꯇꯣꯛꯊꯣꯛꯂꯣ ꯍꯥꯏꯗꯨꯅꯁꯨ ꯑꯣꯔꯗꯔ ꯄꯤꯔꯤ ꯃꯥꯅ ꯆꯨꯔꯨꯞ ꯑꯃ ꯊꯛꯀꯦ ꯇꯧꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯇꯥꯎꯖꯤꯅ ꯃꯩꯈꯦꯠ ꯈꯦꯠꯇꯨꯅ ꯄꯤꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯝꯗꯧꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯐꯪꯂꯤꯔꯔꯣꯏ ꯁꯨꯛꯅꯒꯤ ꯅꯁꯥꯗꯒꯤ ꯍꯨꯃꯥꯡ ꯇꯥꯕ ꯈꯛ ꯅꯠꯇꯅ ꯑꯃꯦꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ ꯍꯨꯃꯥꯡ ꯇꯥꯕꯒꯤꯗꯤ ꯇꯥꯖꯁꯅꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯥꯒꯠꯀꯗꯧꯔꯤꯕ ꯂꯟ ꯊꯨꯝ ꯑꯁꯤ ꯃꯆꯥ ꯃꯁꯨ ꯅꯠꯇꯦ ꯀ꯭ꯔꯣꯔ ꯆꯥꯝꯃ꯭ꯔꯤꯒ ꯀꯨꯟꯅꯤ ꯇꯥꯎꯖꯤꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯍꯧꯔꯣ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯊꯛꯇ ꯀꯦꯁ ꯊꯥꯡꯒꯠꯀꯅꯤ ꯀꯣꯔꯠꯇ ꯑꯩꯅ ꯍꯥꯏꯒꯅꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯗꯒꯤ ꯄꯩꯁꯥ ꯆꯥꯔꯒ ꯑꯩꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯩꯒꯤ ꯌꯨꯝꯗ ꯔꯦꯠ ꯆꯠꯊꯔꯤꯕꯅꯤ
ꯑꯗꯨꯃ ꯇꯧꯔꯒꯗꯤ ꯅꯪꯒꯤ ꯃꯤꯡꯆꯠ ꯂꯩꯈꯥ ꯇꯥꯕ ꯍꯥꯏꯕꯗꯨꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯇꯠꯂꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯀꯔꯦꯝꯅꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯂꯒ ꯃꯍꯥꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯦꯁꯤ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯂꯂꯟ ꯁꯨꯙꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯇꯥꯎꯖꯤ ꯑꯁꯤ ꯀꯥꯁꯤꯡ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯑꯣꯟꯊꯣꯔꯛꯄꯗ ꯇꯥꯎꯖꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯁꯤꯗ ꯂꯂꯟ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯃꯥꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯍꯥꯏꯔꯤ ꯇꯥꯎꯖꯤ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯄꯟꯗꯨꯅ ꯑꯩꯅ ꯋꯥꯁꯛꯆꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯄꯥꯝꯖꯗꯕꯅꯤ ꯑꯩꯒꯤ ꯁꯥꯔꯚꯤꯁ ꯑꯁꯤꯅ ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯆꯔꯤꯕꯅꯤ ꯑꯩꯕꯨ ꯈꯣꯡꯎꯞꯅ ꯊꯥꯗꯨꯅ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯐꯨꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯡꯎꯞ ꯑꯁꯤ ꯂꯧꯊꯣꯔꯛꯂꯦ ꯇꯥꯎꯖꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯂꯂꯟ ꯁꯨꯙꯤꯔ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯝꯃꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯈꯣꯡ ꯍꯥꯝꯅꯤꯡꯉꯤ ꯃꯁꯤꯗꯒꯤ ꯂꯂꯟꯅ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯑꯣꯠꯈꯥꯏꯔꯝꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯇꯥꯎꯖꯤꯅ ꯈꯣꯡ ꯍꯥꯝꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯤꯜꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯎꯖꯤꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯕꯦꯚꯥꯔꯒ ꯂꯣꯏꯅꯅ ꯑꯝꯃꯥꯖꯤ ꯍꯥꯏꯅ ꯀꯧꯅꯩ ꯇꯟꯖꯥꯁꯤꯗ ꯑꯃꯦ ꯑꯁꯤ ꯑꯍꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯍꯤꯗꯥꯛ ꯐꯨꯁꯤꯗ ꯃꯩ ꯆꯨꯈꯠꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯂꯥ ꯄꯨꯔꯛꯎ ꯑꯍꯜ ꯑꯁꯤꯅꯗꯤ ꯑꯃꯦꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯅꯠꯇꯦ ꯇꯧꯐꯝ ꯈꯪꯗꯅ ꯑꯃꯦ ꯑꯁꯤ ꯇꯤꯡꯉꯛ ꯃꯥꯡꯂꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯃꯁꯤꯗꯒꯤ ꯑꯍꯜ ꯑꯁꯤꯅ ꯁꯥꯎꯗꯨꯅ ꯀꯣꯏꯂꯥ ꯄꯨꯔꯛꯎ ꯍꯥꯏꯔꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯑꯗꯨꯒ ꯑꯍꯜ ꯑꯁꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯦ ꯑꯃꯦꯅ ꯈꯨꯝꯃꯤ ꯑꯩꯒꯤ ꯃꯤꯡ ꯑꯃꯦ ꯄꯠꯅꯥꯌꯛ ꯌꯨꯝ ꯑꯁꯤꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯂꯥꯛꯄꯅꯤ ꯑꯍꯜ ꯑꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯃꯦꯅ ꯑꯥꯏꯟ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕ ꯂꯟ ꯊꯨꯝꯁꯤꯡ ꯐꯥꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯍꯜ ꯑꯁꯤꯅ ꯉꯛꯇꯨꯅ ꯑꯥꯏꯟ ꯌꯥꯗꯕ ꯂꯟ ꯊꯨꯝ ꯄꯩꯁꯤꯟꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯕ ꯑꯣꯏꯔꯦ ꯑꯃꯦꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯥꯏꯟ ꯌꯥꯗꯅ ꯂꯣꯠꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕ ꯂꯟ ꯊꯨꯝ ꯍꯥꯏꯅꯁꯨ ꯂꯩꯔꯤꯕꯅꯤ ꯃꯗꯨꯕꯨ ꯊꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯑꯗꯨꯒ ꯑꯃꯦꯅ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯥꯏꯗꯒꯤ ꯏꯃꯥꯗꯤ ꯎꯕ ꯐꯪꯗꯦ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ ꯑꯍꯜ ꯑꯁꯤꯅ ꯑꯩ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩ ꯀꯗꯥꯏꯗꯁꯨ ꯆꯠꯇꯦ ꯃꯁꯤꯗꯒꯤ ꯑꯃꯦꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯍꯜ ꯑꯁꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ ꯇꯟꯖꯥꯁꯤꯗ ꯑꯍꯜ ꯑꯁꯤꯗꯤ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯊꯤꯔꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯁꯤꯡꯕꯨꯁꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯀꯧꯔꯤ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯁꯤꯗ ꯑꯃꯦꯅ ꯑꯔꯣꯟꯕ ꯄꯛꯁꯤ ꯑꯃ ꯂꯩꯔꯤꯕꯁꯤ ꯊꯦꯡꯅꯔꯨꯔꯦ ꯑꯃꯦꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯁꯤꯒꯤ ꯄꯛꯁꯤꯒꯤ ꯁꯣꯗꯤ ꯀꯗꯥꯏꯗ ꯂꯩ ꯑꯗꯨꯕꯨ ꯑꯍꯜ ꯑꯁꯤꯅꯗꯤ ꯄꯛꯁꯤꯒꯤ ꯁꯣꯗꯤ ꯑꯩꯅ ꯄꯥꯏꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯆꯥ ꯃꯃꯧꯁꯤꯡ ꯀꯥꯁꯤꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯔꯥꯀꯦꯁꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯍꯜ ꯑꯁꯤꯒꯤ ꯀꯥꯗ ꯐꯥꯎꯕ ꯀꯨꯁꯤꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯍꯜ ꯑꯁꯦ ꯃꯁꯥ ꯉꯝꯗꯗꯨꯅ ꯅꯥꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯁꯤꯅꯗꯤ ꯅꯪꯅ ꯃꯁꯥ ꯉꯝꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯗꯅꯣ ꯑꯩꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦꯅ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯦ ꯑꯅꯨꯚꯕꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯍꯦꯟꯃꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯦꯅ ꯃꯁꯤꯒꯤ ꯄꯛꯁꯤꯁꯤꯒꯤ ꯁꯣꯗꯣ ꯑꯩꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯕꯤꯌꯨ ꯔꯥꯀꯦꯁꯅ ꯑꯩꯈꯣꯏ ꯁꯣ ꯀꯗꯥꯏ ꯂꯩꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯏꯃꯥꯅ ꯁꯣꯏꯗꯅ ꯄꯥꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯁꯤꯅꯗꯤ ꯑꯩ ꯁꯣ ꯄꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯂꯤ ꯑꯃꯦꯅ ꯅꯈꯣꯏꯅ ꯁꯣ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯄꯛꯁꯤꯁꯦ ꯑꯩꯅ ꯊꯨꯒꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯄ꯭ꯔꯚꯥꯅ ꯈꯨꯝꯂꯛꯏ ꯁꯣꯗꯣ ꯏꯃꯥꯅ ꯁꯣꯏꯗꯅ ꯄꯥꯏꯔꯝꯒꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯅꯦꯝꯕꯣꯛꯇ ꯁꯣ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯂꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯁꯤꯅꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯁꯣ ꯑꯃꯠꯇ ꯂꯩꯇꯦ ꯄ꯭ꯔꯚꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤನ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯀꯥꯎꯊꯣꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯗꯨꯁꯨ ꯃꯥꯅ ꯀꯥꯎꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯃꯦꯅꯗꯤ ꯄꯛꯁꯤꯁꯤ ꯊꯨꯒꯥꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯇꯥꯟꯖꯥꯁꯤꯗ ꯇꯥꯎꯖꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯣꯁꯤ ꯄꯤꯔꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯛ ꯋꯥꯅꯅꯕ ꯁꯤꯟꯖꯔꯤꯕꯅꯣ ꯅꯪꯒꯤ ꯁꯥꯔꯚꯤꯁꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯉꯁꯤꯅ ꯑꯣꯏꯔꯒꯗꯕꯅꯤ ꯗꯤꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯔꯣꯏꯕ ꯑꯄꯥꯝꯕꯗꯨꯁꯨ ꯄꯥꯡꯊꯣꯛꯆꯔꯣ ꯑꯃꯦꯅ ꯁꯣꯁꯤ ꯍꯦꯛ ꯂꯧꯒꯦ ꯇꯧꯕ ꯃꯈꯥꯗ ꯑꯣꯏꯅ ꯊꯥꯗꯔꯦ ꯍꯧꯖꯤꯛ ꯑꯃꯦꯅ ꯁꯣꯁꯤꯕꯨ ꯂꯧꯈꯠꯂꯒ ꯄꯛꯁꯤꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯦ ꯄꯛꯁꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯧꯇꯥ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯁꯦꯟꯖꯣꯏ ꯈꯔꯈꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯑꯃꯦ ꯄꯠꯅꯥꯌꯛ ꯑꯁꯤ ꯊꯃꯣꯏꯗ ꯏꯀꯥꯏꯕ ꯑꯃꯗꯤ ꯐꯥꯎꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯥꯎꯖꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯔꯥꯀꯦꯁꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡ ꯍꯧꯖꯤꯛ ꯐꯥꯎ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯇꯥꯎꯖꯤꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯍꯧꯗꯣꯛꯄ ꯍꯧꯅꯗꯦ ꯇꯨꯃꯤꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪꯅ ꯆꯥ ꯊꯛꯄꯒꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯎ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ ꯑꯅꯨꯚꯕꯅꯁꯨ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯥꯎꯖꯤꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯍꯥꯏꯈ꯭ꯔꯦ ꯆꯥꯔꯤ ꯊꯛꯂꯤꯉꯩ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯧꯗꯣꯔꯛꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥꯅ ꯖꯂꯦꯕꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯇꯦꯛ ꯑꯃ ꯊꯦꯛꯇꯨꯅ ꯏꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯏꯃꯥ ꯅꯪ ꯑꯁꯤ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯁꯤꯟꯒꯅꯨ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯦꯁꯤ ꯋꯥꯈꯜ ꯁꯨꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯂꯂꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯔ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯤꯕ ꯂꯣꯏꯔꯦ ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯃꯟꯗꯤꯔ ꯑꯣꯏꯅ ꯊꯝꯂꯤꯕ ꯄꯨꯖꯥ ꯀꯠꯐꯝ ꯀꯥ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯇꯟꯖꯥꯁꯤꯗ ꯇꯥꯎꯖꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯊꯤꯒꯗꯕ ꯃꯐꯝ ꯑꯃꯁꯨ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕꯁꯤꯗꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯃꯥꯡꯗ ꯂꯩꯔꯤꯕ ꯒꯨꯍꯥ ꯑꯁꯤꯁꯨ ꯋꯥꯠꯂꯤꯕꯅꯤ ꯆꯪꯁꯤꯜꯂꯣ ꯒꯨꯍꯥꯗꯨꯒꯤ ꯃꯅꯨꯡꯗ ꯆꯣꯡꯊꯔꯒ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯊꯤꯗꯣꯛꯎꯗꯅ ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯏꯁꯤꯡ ꯆꯤꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯝ ꯄꯨꯔꯛꯅꯕ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯝ ꯄꯨꯁꯤꯜꯂꯛꯇꯨꯅ ꯒꯨꯍꯥꯒꯤ ꯏꯁꯤꯡ ꯆꯤꯡꯊꯣꯛꯂꯤ ꯑꯁꯨꯝꯅ ꯏꯁꯤꯡ ꯆꯤꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯒꯨꯍꯥ ꯃꯅꯨꯡꯁꯤꯗ ꯃꯤ ꯆꯪꯁꯤꯟꯗꯨꯅ ꯍꯣꯒꯥꯏꯗꯨꯅ ꯊꯤꯍꯜꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯅꯨꯡꯗ ꯊꯤꯔꯨꯔꯤꯕ ꯅꯨꯄꯥꯁꯤꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯅꯨꯡꯁꯤꯗ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯇꯥꯎꯖꯤꯅ ꯍꯧꯒꯠꯂꯛꯂꯒ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯍꯛꯆꯥꯡꯗꯗꯤ ꯉꯁꯤ ꯂꯩꯈꯣꯝꯅ ꯄꯨꯡꯇꯩ ꯇꯩꯔꯦ ꯇꯧꯕꯇꯕꯨ ꯍꯌꯦꯡꯗꯤ ꯅꯪꯒꯤ ꯅꯃꯥꯏꯗ ꯂꯩꯈꯣꯝ ꯇꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯑꯃꯦ ꯑꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯣꯛꯂꯛꯂꯦ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯗꯣꯝꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯒꯦꯠꯇ ꯃꯦꯗꯥꯝꯅ ꯂꯦꯞꯇꯨꯅ ꯉꯥꯏꯍꯧꯔꯤ
ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯒꯦꯠ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯦ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯂꯤꯅꯤꯅ ꯃꯥꯅ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯛ ꯊꯤꯜꯂꯛꯄ ꯑꯣꯏꯔꯝꯂꯦ ꯑꯃꯦꯅ ꯉꯛꯇꯨꯅ ꯍꯪꯉꯤ ꯃꯐꯝꯁꯤꯗ ꯑꯩ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯃꯥꯂꯤꯅꯤꯅ ꯅꯣꯛꯇꯨꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯅꯪꯒꯤ ꯐꯥꯏꯜꯁꯤꯡ ꯂꯣꯠꯅ ꯄꯥꯕꯗꯨꯗꯤ ꯑꯩꯁꯨ ꯍꯩꯅ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯅꯪ ꯆꯥꯛ ꯂꯥꯝꯂꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯑꯩꯅ ꯆꯥꯛ ꯊꯤꯜꯂꯛꯂꯤꯕꯅꯤ ꯑꯃꯦꯅ ꯑꯩ ꯏꯇꯣꯝꯇ ꯅꯠꯇꯦ ꯂꯩꯔꯤꯕꯁꯤ ꯑꯩꯒꯤ ꯌꯥꯝꯂꯕ ꯇꯤꯝꯁꯤꯡ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯗ ꯃꯥꯂꯤꯅꯤꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯪ ꯅꯇꯣꯝꯇꯒꯤ ꯆꯥꯛ ꯄꯨꯔꯛꯄ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛ ꯆꯥꯕ ꯀꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯁꯔꯨꯛꯇꯤ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯇꯤꯐꯤꯟ ꯑꯁꯤ ꯈꯨꯠꯁꯤꯟꯅꯔꯦ ꯑꯃꯦꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯅꯪꯅ ꯑꯁꯨꯝꯅ ꯂꯥꯛꯄꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦ ꯃꯥꯂꯤꯅꯤꯅ ꯅꯪꯅ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯥꯈꯠꯀꯅꯨ ꯍꯥꯏꯕ ꯌꯥꯗꯦ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯔꯤꯕ ꯑꯗꯨꯒꯨꯝ ꯑꯩꯅꯁꯨ ꯅꯪꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤ ꯊꯣꯛꯂꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯔꯦ ꯑꯃꯦꯅ ꯃꯥꯒꯤ ꯒꯥꯔꯤꯁꯤꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯂꯤꯅꯤꯗ ꯍꯥꯏꯔꯤ ꯃꯥꯂꯤꯅꯤꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯑꯃꯨꯛꯀꯁꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯑꯩꯁꯦ ꯁꯣꯏꯗꯅ ꯃꯥꯏꯊꯤꯔꯒꯗꯕ ꯃꯥꯜꯂꯤ ꯃꯐꯝꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯂꯤꯅꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯁꯣꯏꯕ ꯍꯥꯏꯕꯁꯤ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ ꯋꯥꯐꯝꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯅ ꯅꯪꯒꯤ ꯊꯕꯛꯇ ꯑꯁꯣꯏꯕ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤ ꯃꯔꯝꯗꯤ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯅ ꯌꯥꯎꯔꯛꯇꯦ ꯑꯁꯣꯝꯅ ꯃꯉꯣꯟꯗ ꯊꯧꯅꯥ ꯄꯤꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯑꯃꯦꯟ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯠꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯦ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯥꯎꯅꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯈꯥꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝꯗ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯕꯗ ꯑꯊꯤꯡꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯃꯃꯧ ꯅꯨꯄꯤ ꯇꯔꯥꯅ ꯃꯀꯣꯕꯣꯛꯇ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯁꯦꯡꯂꯕ ꯃꯐꯝꯅꯤ ꯍꯥꯏꯅ ꯊꯝꯂꯤꯕ ꯃꯟꯗꯤꯔꯤ ꯀꯥꯁꯇ ꯃꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯆꯪꯍꯟꯒꯗꯧꯔꯤꯕꯅꯣ ꯑꯃꯦꯅ ꯃꯌꯥꯝꯅ ꯁꯥꯎꯅꯤꯡꯒꯗꯕ ꯊꯃꯣꯏ ꯀꯥꯏꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯃꯥꯡꯗꯁꯨ ꯑꯁꯨꯝꯅ ꯔꯦꯠ ꯆꯠꯊꯕ ꯃꯇꯝꯗ ꯃꯟꯗꯤꯔꯒꯤ ꯀꯥꯗ ꯌꯥꯝꯂꯕ ꯂꯟꯁꯤꯡ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥ ꯃꯅꯨꯡꯁꯤꯗ ꯆꯦꯛ ꯇꯧꯗꯕ ꯌꯥꯔꯣꯏ ꯄ꯭ꯔꯚꯥꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔ ꯑꯁꯤꯗꯒꯤꯗꯤ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯐꯪꯂꯣꯏ ꯑꯃꯦꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗ ꯑꯊꯤꯡꯕ ꯄꯤꯕꯤꯒꯅꯨ ꯃꯅꯨꯡꯁꯤꯗ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯄꯥꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯦꯅ ꯃꯥꯒꯤ ꯇꯤꯝ ꯗꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯅꯈꯣꯏꯒꯤ ꯈꯣꯡꯎꯞꯁꯤꯡ ꯕꯦꯜꯠ ꯑꯃꯗꯤ ꯄꯔꯁꯅꯆꯤꯡꯕ ꯂꯣꯏꯅ ꯂꯧꯊꯣꯛꯅꯧ ꯑꯐꯕ ꯏꯁꯤꯡꯅ ꯃꯥꯏ ꯃꯤꯠ ꯑꯃꯗꯤ ꯈꯣꯡ ꯈꯨꯠ ꯂꯣꯏꯅ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯅꯨꯡꯗ ꯆꯪꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯅꯨꯚꯕꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯨꯡꯁꯤꯗ ꯀꯅꯥꯃꯠꯇ ꯆꯪꯕ ꯌꯥꯔꯣꯏ ꯇꯧꯕꯇꯕꯨ ꯇꯥꯎꯖꯤꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯐꯥꯖꯤꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯋꯥꯠꯂꯤꯕꯁꯦ ꯁꯨꯛꯅꯩ ꯀꯥ ꯑꯁꯤꯃꯈꯛꯇ ꯉꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯅꯈꯣꯏꯒꯤ ꯊꯃꯣꯏ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯤꯔꯣ ꯃꯁꯤꯗꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯅ ꯈꯣꯡꯎꯞ ꯁꯦꯟꯗꯜ ꯕꯦꯜꯠ ꯑꯃꯗꯤ ꯄꯔꯁꯅꯆꯤꯡꯕ ꯂꯧꯊꯣꯛꯇꯨꯅ ꯈꯣꯡ ꯈꯨꯠ ꯃꯥꯏ ꯃꯤꯠ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯟꯗꯤꯔꯒꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯧꯈ꯭ꯔꯦ ꯃꯅꯨꯡꯁꯤꯗ ꯂꯩꯔꯝꯂꯤꯕ ꯎꯄꯨꯁꯤꯡ ꯂꯣꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯦ ꯀꯥ ꯑꯁꯤꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯀꯥꯆꯤꯟ ꯀꯣꯌꯥ ꯈꯨꯗꯤꯡꯃꯛ ꯊꯤꯔꯤ ꯑꯗꯨꯒ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯀꯥꯈꯠꯇꯨꯅꯁꯨ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯄ꯭ꯔꯚꯥꯅ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯦꯗ ꯍꯪꯂꯛꯏ ꯏꯀꯥꯏꯕ ꯅꯪꯂꯕ ꯑꯃꯦ ꯑꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯕ ꯇꯧꯗꯅ ꯀꯥꯁꯤꯗꯒꯤ ꯊꯧꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯧꯊꯣꯛꯂꯝꯕ ꯈꯣꯡꯎꯞ ꯁꯦꯟꯗꯜꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯇꯣꯡꯁꯤꯟꯅꯔꯤ ꯍꯧꯖꯤꯛ ꯑꯃꯦꯅ ꯃꯥꯒꯤ ꯄꯔꯁ ꯑꯁꯤ ꯍꯥꯞꯆꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯄ ꯃꯇꯝꯗ ꯆꯦ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯦ ꯃꯁꯤꯕꯨ ꯀꯅꯥꯅ ꯍꯥꯞꯆꯤꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇꯗ ꯉꯛꯄ ꯐꯥꯎꯔꯦ ꯃꯤ ꯀꯣꯌꯦꯡ ꯌꯦꯡꯂꯝꯂꯒ ꯅꯥꯀꯜ ꯑꯃꯗ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯇꯦꯔꯦꯁ ꯃꯊꯛꯁꯤꯗ ꯂꯥꯛꯂꯒ ꯆꯦꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯔꯤ ꯃꯁꯤꯗ ꯏꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯁꯤ ꯑꯗꯣꯝꯅ ꯊꯤꯔꯛꯂꯤꯕ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯑꯗꯨꯃꯛꯇꯤ ꯑꯩꯅ ꯄꯤꯔꯝꯂꯤꯕ ꯃꯦꯞ ꯑꯁꯤꯗꯒꯤ ꯐꯪꯕꯃꯛꯇꯤ ꯉꯝꯂꯣꯏ ꯇꯧꯕꯇꯕꯨ ꯑꯗꯣꯝꯒꯤ ꯂꯧꯁꯤꯡꯗ ꯑꯩꯅ ꯆꯞ ꯆꯥꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯋꯥꯠꯍꯧꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯁꯨ ꯑꯗꯣꯝꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯃꯁꯤꯒꯤ ꯆꯤꯊꯤꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯈꯪꯍꯟꯕꯤꯒꯅꯨ ꯍꯧꯖꯤꯛ ꯑꯃꯦꯅ ꯌꯦꯡꯂꯛꯄꯗ ꯆꯦ ꯑꯁꯤ ꯑꯅꯤ ꯁꯨꯔꯝꯂꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯇꯥꯎꯖꯤꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯦꯞ ꯑꯣꯏꯔꯝꯂꯦ ꯃꯦꯞ ꯑꯁꯤꯕꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯝꯒꯗꯕ ꯃꯐꯝ ꯑꯃ ꯃꯥꯅ ꯈꯪꯕ ꯉꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯇꯥꯎꯖꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯑꯣꯐꯤꯁꯥꯔ ꯀꯥꯡꯕꯨꯁꯤꯡ ꯂꯣꯏꯅ ꯃꯐꯝ ꯑꯃꯗ ꯈꯣꯝꯖꯤꯟꯗꯨꯅ ꯊꯝꯂꯦ ꯇꯟꯖꯥꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯑꯍꯜ ꯑꯁꯤꯅ ꯑꯃꯦꯅ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯑꯃꯦꯅ ꯅꯧꯅ ꯄꯦꯟꯇꯤꯡ ꯇꯧꯕꯗ ꯉꯥꯏꯔꯤꯕ ꯐꯛꯂꯥꯡ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯍꯜ ꯑꯁꯤꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯁꯤ ꯃꯥꯅ ꯄꯥꯏꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯐꯛꯂꯥꯡ ꯃꯌꯥꯁꯤꯗ ꯆꯪꯁꯤꯜꯂꯒ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯐꯛꯂꯥꯡꯁꯤꯗ ꯏꯁꯤꯡ ꯆꯥꯏꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯉꯛꯄ ꯐꯥꯎꯅꯔꯕꯅꯤ ꯑꯃꯦꯅ ꯈꯨꯠꯅ ꯅꯥꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯔꯪ ꯀꯣꯛꯂꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯂꯂꯟꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯐꯛꯂꯥꯡ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯊꯨꯒꯥꯏꯔꯣ ꯃꯁꯤꯗꯒꯤꯗꯤ ꯐꯛꯂꯥꯡꯁꯤ ꯊꯨꯒꯥꯏꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯅꯨꯡꯁꯤꯗ ꯄꯩꯁꯥ ꯕꯟꯗꯜ ꯀꯌꯥ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯆꯤꯡꯊꯣꯔꯛꯂꯦ ꯃꯁꯤ ꯎꯕꯗ ꯇꯥꯎꯖꯤꯁꯤꯗꯤ ꯉꯛꯇ ꯂꯣꯏꯈ꯭ꯔꯕꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯁꯥꯊꯤꯅ ꯉꯛꯅꯔꯦ ꯌꯥꯝꯂꯕ ꯄꯩꯁꯥꯒꯤ ꯕꯟꯗꯜꯁꯤꯡ ꯂꯧꯊꯣꯔꯛꯇꯨꯅ ꯃꯐꯝꯁꯤꯗ ꯄꯩꯗꯨꯅ ꯊꯝꯂꯦ ꯇꯟꯖꯥꯁꯤꯗ ꯑꯃꯦꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯑꯁꯦ ꯑꯩꯅ ꯇꯧꯖꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯈꯤꯕꯗꯨ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯚꯥꯞ ꯇꯥꯔꯦ ꯄꯟꯊꯗꯅ ꯇꯥꯎꯖꯤꯅ ꯈꯨꯝꯂꯛꯏ ꯃꯁꯤꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯊꯛꯀꯠꯅ ꯍꯪꯂꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯃꯐꯝꯁꯤꯗ ꯀꯅꯥꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯣ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯄꯥꯈꯠꯅ ꯎꯏ ꯇꯥꯎꯖꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯁꯤ ꯅꯤꯡꯊꯤꯅ ꯍꯥꯏꯌꯨ ꯑꯅꯨꯚꯕꯄꯨ ꯀꯧꯗꯨꯅ ꯅꯪꯒꯤꯔ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯑꯅꯨꯚꯕꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯤꯕꯝꯗ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯝꯃꯤ ꯇꯥꯎꯖꯤꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯐꯝꯁꯤꯗ ꯄꯩꯁꯥ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕꯁꯤ ꯀꯅꯥꯅꯣ ꯑꯃꯦꯅ ꯑꯩꯅ ꯍꯪꯒꯗꯕ ꯋꯥꯍꯪ ꯑꯗꯨꯃꯛ ꯑꯗꯣꯝꯅ ꯑꯣꯏꯅ ꯍꯪꯕꯤꯔꯦ ꯃꯤꯁꯇꯔ ꯔꯥꯃꯦꯁ꯭ꯋꯔ ꯁꯤꯡ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯐꯪꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯔꯛꯎ ꯃꯁꯤꯗꯒꯤ ꯇꯥꯎꯖꯤꯅ ꯄꯥꯈꯠꯄ ꯐꯤꯕꯝꯗ ꯑꯃꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ ꯃꯄꯥꯟ ꯑꯃꯇ ꯊꯣꯛꯄꯤꯔꯛꯎ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯥꯀꯜ ꯑꯃꯗ ꯊꯣꯛꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯥꯃꯦꯁ꯭ꯋꯔꯅ ꯍꯥꯏꯔꯤ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯗꯒꯤ ꯂꯨꯄꯥ ꯂꯥꯈ 5 ꯅꯉꯣꯟꯗ ꯄꯤꯔꯒꯦ
mayamda bhap tana bhai jaramge films da uli matam si 1980 gi matam oibani na lupa lakh manga haib se atu ki bitik yam lo sen pham amani amena no phe to dun khumlai sukna gi lupa lakh manga khak ta pi ga dawa basda ramesorna lakh manga hairi sen pham se zero ke yaw buno haib sin nang khangjarabra amena khumi lising amaga chamnga haib sen pham se zero ani khak yawi haib si mede ai bhap tai government na matam si gi na pi ri sen pham si masidagi hen ba yate haibani marmaduna aidi mafam stagi lupa crore samri ga kun phangdri ma khaidi sat khiroi hari ba sen pham sing ado government gi sen pham ni ramesorna mangon munni yang ga hairi aina kadai phawbu tawbu ngam no haib si nang khangdro male kariguma nang na aigi mayok ta lep tarabadi nang aduki batik phibam sokpa haibdu oigani mamangda Mr. Bajaj ta nang lupa kun mathoi pi khibado amu hanna niduna lawbugi phibam adu soidina lakani amena kana gumma mada ina pithokrabo posak adudi aina ngasi phawbuda amu hanna lawbu leite aduga minungsi amadi ବ୍ୟବହାର haibu wafam sisu aina pithokrabadi amu hanna lawbu haibudu leite masayar maga ame si kamanung du sangsinkhre tanjasta tawji imung munung pumba magi manakta sangsilai tawji na hangli leiramli ba senpham sing si kana gino tobudu kanamata na pakum pide masdigi manam khata na hangli kana na karam mufam sing da kari lotuna thamli haibudu aingonda sitna na haidu adubu masida su kanamata na pakum pirakdre masdigi tawji na makoi puram pumunni yengomlaga o fare haramlaga mak thokre nakal madana amena naito moina mufam mada phamlaga map asibu lon yenglibani masigi matung da magi loksing sin aduna koi thi thirak matamda yot ki amanbu upusi intolu matamdadi makha da sangsin khina bagi damak tamakhum ama leiri basi thengnaru re makhum se hangdoktuna kairak amada manung esta kumtharaklibani adugadi manung esta chawrba ka sing mathang leiramli mana sum check torku matamda aron mada lepsin balan thung kya gi masing yamlo document sing leiri basi ure aduga ka sing sta mathang sangsilak matamda masing yamlo paisa gi bundle sing amadi sana lupa kya ma leiramli basi su thengnaru re masi urubadagi ame gi mai thong esta no phet tawri aduga nakal madana tawji haribu lupa siam matha sana nai tong phamnu leiri nakal madana amena mafam amada yamna munni yenglaga leiri aduga magi team member sing kausinduna mafam sibu tawkhaina bagi damakta hairi hojek magi yot guarantee na sing mapaina duna mafam si tawkhaire imung munungi miyo sing makoina tawkhairi bisu yamna ngakna su yengnari matau suma tawkhairak matam asida leibak munung du phumnuna thamna matarang kyam mathang puthorle masi uda tawji si amuka su ngaktun yenglaga leiri amena hairi masi sing su adom gi oiram daba yai maramaduna di masi gi mal sing se ekhoi gi loina oiba tare dana masi gi tawji si amna shawn imung lom da parap sangsin ki imung asdana officer sing isni yamlo paisa sing isma sing thi dun leiri bani tanjas ta tawji na makhoi bi yamna shawn mun ni yeng dun leiri maga phaglang di yam dun leiri bu nongoi si bai khatre adu laudun hairi ngasi dina khoi abata lema thar roi na khoi khudim loina nongoi na kapton ha ragani prabhani sensil tlumang nei nongoi si munna na bohonari bani mafam sta leiri bo officer sing si pakat na bati ki sena su yaure asuma tawji madi prabhana nongoi si munna rakpa matam da khangudna mathak lom da kap thokre adu matang stingak li wafam di nongoi kap khibagi ahom makhulisda yamla ba sana sing hai tharagle mafam da ame su sangsilaktuna yamla ba sana sing su ngaktuni yenglaga leiri imung gi miyo sing su loin sangsinarle adu tawji na tingak mang na duna ame da munni yenglaga leiri hojik amena tawji dagi nongoi si lawro matungda mathak thangba saruk is da nongoi ni kap khalle hojik di siling mathak is dagi sana na nong su bugum su thare mathak dagi hai tharakli ba sana sing sun laimai da paidun leiri amena nongoi si bu tawji da muksinare topung khangdra tawji si magi nongoi si munni yengdun lei aduga tawji na me da hairi sana sing si phangle hai dun nangi thamoi da yamna sauthok pusu phaukhinu aingon da shukngi phone call amatang tawhalu matamadu da nangi thak si kadai da leibun haibu nang na sana soidina maki khangjaragani amena aina haijeki wafam da domna ayaba pi khibani maramaduna domgi laman ton ba haibu du oirabani tobudu ai di migi laman ton ba haibu si pamde maramaduna domgi laman singdok poina domna hari wafam du soidina maki yagani fare aduna haibiro kana du call tawgadabanu masigi matungda amena income tax department ki director oiriba Sham Bihari Lal harib nupas da call tawsile nupas na airai karigi damta nang na ingon call tawsilagli bano amena masigi maramdi Rameswar masamang na su call tawraga karisu kana ba phanglu haibadu khangjana bagi damakta tawrakpani masi haruduna phone si tawji da piragle hojik tawji na hairi ai yumda ret chathari basi hojimak lephallu adu argadi nangi thabak tu talandana thambangam gani aduga masigi mathakta su nangi reward soidana piga doribani natabada arabadi nangi thabak soidana tatkani adubu director sina thausadana kumlai ai thabak tagi retire sat kadaba tha taru khakta ngairabani maramaduna thabak tatkera tatloira madugi damakta ingona darkar oide masayar maga phone si thamkre masti tawji na masada ngakpa phawgu loina ame da mun yenglai amena hairi hojik ti nangi thamoi da pelaba natra tawji na sarang manung da phajin dun thamliba nong sabu u da khongna na bagi damakta hui watte adubu nong sa do sarang manung dagi thadok tuni yem adu argadi leiramli ba hui khudi mak loina kai dun sena khraga da bangaktani aduna ai bu so amung tang thadok tuni yem adu argadi nangbu huinaw mo chamu olhan bangam da batarabadi aigi Rameswar Singh haiba ming si onthok pige mastigi amena mangona munni yenglaga makogi team member satis bu kauduna hairai ekoi gari ma mangona sinara matung thadoko asun haikus da satis nangaktuna karino sarna haibiri budu mafam stigi kanamata thokiba amadi changsilak yaba nate masidi rule gi mayuk ta tawbu thabak oiroidra
ꯑꯃꯦꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯔꯨꯜꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯪꯕ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯥꯃꯛꯅ ꯈꯪꯖꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈꯣ ꯃꯥꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯠꯄ ꯉꯝꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯌꯦꯡꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 140 ꯁꯦꯟꯐꯝ ꯍꯦꯛ ꯁꯨꯅ ꯐꯪꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯃꯐꯝꯁꯤꯗ ꯔꯦꯠ ꯆꯠꯊꯗꯨꯅ ꯂꯩꯔꯝꯒꯅꯤ ꯇꯥꯎꯖꯤꯅ ꯅꯪ ꯑꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯅꯁꯥꯗ ꯅꯥꯄꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯖꯔꯤꯕꯔꯣ ꯑꯃꯦꯅ ꯃꯁꯦ ꯅꯥꯄꯜ ꯀꯥꯕ ꯅꯠꯇꯦ ꯃꯁꯤꯕꯨ ꯀꯧꯏ ꯑꯁꯦꯡꯕ ꯊꯧꯅꯥ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯅ ꯂꯥꯏꯔꯕ ꯃꯁꯤꯡ ꯌꯥꯝꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯈꯣꯏꯒꯨꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕꯁꯤꯡꯕꯨ ꯂꯨꯠ ꯇꯧꯕ ꯊꯃꯣꯏ ꯁꯦꯡꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯒꯤꯅꯤ ꯑꯁꯨꯝ ꯍꯥꯏꯔꯛꯄꯗ ꯇꯥꯎꯖꯤꯅ ꯉꯛꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯃꯦꯅ ꯃꯈꯥ ꯇꯥꯔꯤ ꯔꯦꯠ ꯑꯁꯤꯕꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯍꯣꯠꯅꯅꯤꯡꯕ ꯃꯑꯣꯡꯗ ꯍꯣꯠꯅꯖꯧ ꯃꯔꯝ ꯑꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯤꯕꯁꯤꯅꯤ ꯇꯟꯖꯥꯁꯤꯗ ꯁꯇꯤꯁꯅꯗꯤ ꯑꯃꯨꯛꯀꯁꯨ ꯊꯤꯡꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯑꯃꯦꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯇꯧ ꯃꯉꯣꯟꯗ ꯒꯥꯔꯤ ꯑꯃ ꯄꯤꯗꯨꯅ ꯊꯥꯗꯣꯛꯈꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯎꯖꯤ ꯑꯁꯤ ꯒꯥꯔꯤ ꯑꯃ ꯄꯤꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯇꯧꯁꯨꯅ ꯃꯥꯕꯨ ꯊꯥꯗꯣꯔꯛꯄꯁꯤꯗ ꯇꯥꯎꯖꯤꯁꯤꯗ ꯍꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯦꯕꯨ ꯁꯣꯏꯗꯅ ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯟꯖꯔꯤꯕꯁꯤ